Mukta Dengasi, Puning Warol or Midian Tabiri Sing of the Tabiri Sing James Saguzamata Mokchudi, Kono Kurumjari. Asagi Puning Warol get the Max is an Agadaba number 9077282001. Video call get the Motamzariba number 7005707808. Highway numbers. Lantok Cheriba Thomas 90.0 MHz Lantok Cheriba Hong Radio Thoromni, Radio Channel C Thorom C, visual the Quena camera season Araga, cable network, Home Mamaduga, OTT platform Mama, Loinana, Diamond TV Facebook, Wahong Radio YouTube, Loina Manipur online radio da, among the platform Nipana Lantok Cheriba Thoromni. Thoromasi channel Bimatung in Nutigi phone of Pau sing headlines Krahan with the Tomjuri Ham with the Sonalifa. Tiger German Road Semba Amadi Poppy, Pambi Tabi Yaroi, ZUF the Fongorod. Cookies sing unauthorized but check post hang to the Miam, the Oaba Piru de Bani Haiba. Hiramasidus report of Mayori, Meghalaya Chief Minister Conrad Sangma, Asimanipura Tungagani, parties the MLA sing Aduga CSO sing IDP sing Munagadori. Selongi Red Land Building to guide the Naba, RK Ranjana Manipuri Governor at Tuxin Cray. Delhi the MLA sing Chalibashi, Chava Chatpani Hana location of Fungokre. Loinana, Wakal Lok Sing. Oigeda Bapuya Kaya Mai Tadok Kivana Kunai Asi Maning Halhan Livani have here must the report mayor. Any cookie tribe to schedule tribe ki sadik with Pidre, Governor the Wakat Cray. Loinana Pripa Kimapo Kumongamari Lenana, Yaifa Faujel, Pirakli Manaba Kunai Amapin and Nabagidamak. Ningan Naba Laitana, Ningtam Yawl, Lanting Chatariba People Revolutionary Party of Kanglai Park, Pripakini Fugani Pansuba Mapo Kumon Torum Lakmada, Malem Gimiao Gima from the parties and Ningtum Giyawl, Asigidamak Kefa Faujel, Pirakli, Lona Tinkraba, Lalolo Pripak Interim Council Gicharmen, Aiva Angomna Kudik Piduna Tadoroko Jerolaman High, Loilam, Sindokpa Indiana, Sandokpa Indiana Nam Tak Torogan Namduna Loksin Kibakanglai Miam Gimang Kravaning Tamba Omukana Hanjilan and Valam the Masi Miamda. Ning Tama Sokat Pamadi Manaba Kunai Amapin and Nabagidamak, Ninganaba Laitana, Ningtam Yawl, Planting Chatariba People, Revolutionary Party of Kanglai Park, Pripakini Fugan, Nipan Subamapo, Kumon, Torom Lakpada, Ahan Mamuktada, Indiagi Loilam the Ginan Tokuna, Hanagi Lazaramba, Maning Tamakanglai Park, Adu Amukana Puruknaba, Yawol Ningtam Planting, the Tawaina Potapi, Krabatovu Sing, Madia Tovi Sing, the Pripana, Yawolgi, Kai Kumna Butcheri Hana Fondor. Loinana, Loilam Lengaki Awasi Ting, my own Yellogi. Nuksi Sanana later by Mineral by Furup Chas Sing of the Yolo Kiluching Sing Amadi, Marup Sing, Wesialam Damasida, Yawol Ihogi Tominari Vichina, Punamakta, Yawlup Amadi, Lulam Lengak or Pine Biraba Malium Gimiang from the Ningtamgi, Yafa Faujel Piri Haina Fondorokli. Miss Friendship International da Manipurgi Ismi Singha Saiza Sarukia Gadori Haiba Hiram Sensor Report Mayari. Loinana Tonga Pauxi Kragi headlines Krasu Tentangna. Pizari Mapumoiba Pau di Posparani Lysram Miamda, Pibicre. While Kati Pau Sigisu MLA Sing Summit Patra Vavan the Kodun Unacre, how Kiba no my Numidang Waram the Delhi the BJP MLA Ani, Fi Takanagit Tokre Haiba Hiramastas report Mayao. Loinana, private hospital the CMHT PMZAY Sanaroi Hairibasi Mijeng Sangbi U Haiduna, Manipur. ZDU State Unit Vice President Sanjay Ahanthemna Wafam Masi Fongdorokli 2018 Dagi Lamdam Masi Lairaba Miyoi Kiana CMHT Amadi PMJAY Scheme Makhada Ana Layengi Kudong Chaba Kaya Fanganduna Lakde Madi Man Haibata Manipurgi Waina November 3 Diagnostic Center Sing of the Private Hospital Sing Hariba Sing Asidi Scheme Masigi Kudong Chaba Makhatana Fangalaro Haina Association of Healthcare Provider India, Manipur State na Chapter ke Mike dige Fondorok di Basiamna live activity haina Fondorok li. Hausi Pabuda Manipur da Apun ba dengi case masing lising amaga chamapan nifu mathoy hausi bagi oina sukre. Any cookie tribe ta ST ki certificate P de bagi matang da wakat kre. Nagaland ke police khan bada cookie yahon khidre. Loinana. Makhataba pauche Panamgi headlines tasu popular government sem nana bagidama BJP MLA Singh Shem Sare Tirobindro Delhi the came to BJP MLA Singh Summit Patra ka unakre hai Amaromda RSST kana dasu dharma sandokte hai na Bharat Bhushan na fondor puaro jauri KLA Elna lengak sem nana bawafam karyam narakli
लोइना प्रीफेब्रिकेटेड हाउस साबदा चौबो सेंफम हाइहेड किबदगी लेंगाक सेमगे हाइब ngамदबनी हाइने एमएलए लोकेशन फोंदरोकली पुया मै थाखिबगी चही चनीगा मरबुद्राउम दुसुबगी निंगसिंग तोरम पांगथोकरे वेलम पाउगे पाउसेगी हेडलाइन दसु मानदब खर लोक चरबदा सेंटर द बीजेपी लाकपदगी मियांग हक मत पक कया सथरे प्राइम मिनिस्टर फाउब बोट हुरानदुना ओइरे हाने बोबिनो फोंदो दिल्ली की लेंगाक सेमननबा दिल्ली द लेंगाक सेमननबा तकसिनगनी सटके एमएलए सिंग मरक नाइतोम ताब यावरब्रा हाइबे हिरम सिदसु रिपोर्ट अमा यावरे सिंगनबा यावदना केदोनुंग दसु मिकोक थोंग मंगमलो हाने एमएलए टीएस राजेशाम फोंदो की वाफम सि यावरे नगादे लेंगा के पुलिस कांस्टेबल के रिकमेंड कुकी यावना पुरी मरी की कैंडिडेट सिंग याहोंदबगी मरम सेंगदोरकली Pripakini Funi Suba Mapok Common Interim Council Chairman Council Pirakli Yaifa Faugel Pirakli Loinana Governor A.K. Bala Halakre One of them Pauksegi headlines the Delhi the Lady Ba MLA Singh na Amit Shah Party President Nanda Unagi Habati Yadre Samit Patrana President Rul Makatana Sangduk Tringai Government Seman Gani Hirakre Loktak Kannab ang mathak to hana kigani hana Robindranath Fondoroki. Ngarang kakta da COVID napigani dengue mi matpuga humudra gambari ngarang positive boyki loinana IDP singing the yamlaba senpam haidokuna makoibu mayum da hanjin ba pam da bani hana location of Fondok Pawaro de yaw. Mapan gi oiba pawda Japan, Australia amadi US ke scientist ahum da Nobel Chemistry Prize piragani hai. Ukraine da Tomahawk cruise missile pidanaba Russia na mohana US ta khangan kare la losinaba Hamas amadi Israel gi wari namit humni sujin kare Trump ki top envoy su yausin kare hai Balochistan amadi Taliban gi lalo singa thengnaba terrorist Lashkar-e-Toiba amadi Islamic State punshin kare Kabul the US amukhana lakpa yaro haina Trump to paujel pikre Afghanistan gi Bagram Air Base America da kaidonung da pithok loi haina Zabihullah wafamasi fondorokli US ke President Donald Trump na Afghanistan gi Bagram Air Base namduna logani haidun aki khang pirakkiba adu chap chaba pakum piraduna Taliban government ki chief spokesperson oriba Zabihullah Mujahideen US da Airport se kaidonung da piroi haina wafamasi fongdokibani loinana hoibu dolai da puraga amangbu uraga chongtare haibugumna Pakistan na sebi sabirakwa China bu hundok lamlaga America ga business tawba hawkre masiga loinana loijare nukti gi fongliba pause singe lokthok saba maroiba paw khara makatarakpasi aikoi gi number call tobiduna thoromasida saruga biu loinana asigi thoromasigi da mahan ba caller da khudong chaba pizage Amadi ngarang thoromasida call fangkiba singdi lepiraga ngasi thoromasida sarugabiu aduga koina sem sajarakiba diamond donors ki member amasu wariba widromi bemsa gi cancer nabagi habatare struggle tawriba sida koina mateng oina nabagi damak ngasi mahaki mayumda aikoi chacharaga puningi warol thoromasig loibaga pung hom tabadi gi gari thaujagani aduga hariba mahaki sangai de chalaga koi mateng pangbagi thorom Tawjagani mafam maduda lebiba donor yawbiba member sing soidana mafam maduda lebiramo aduga akoi gi tongan ba gari ema langjadana gari waidana satpagi khudong sabadi lejadre gari leiba sing maruma pang sing na adjust toroga chatminaba sina tanu pai letre hojumaki koi gi makai digi gari sinba ngamjade koi gi oina gari lejade aduna member yamla mayam se koina gari da puruga chatpagi hojumaki de koi khudong saba lejade aduna Sasari bakarsin mayam gi mahut silakanda chachaba haibaduni aduna yawbining basingdi tangai fadana adumak adjust tawnaraga haitare group to paw phone biu kana kana chatkadaba hangna biraga haibo ofumsima thamjari ngasi pung ohum tarak matamdagi koi khongsan gani pung mari makhaida koi soidena maki Bishnupur da koi yongna na bhona jagni Hello mingama telephone haibisi Sir James A khangaboktage manglen ba boisa Tapiu kari wafam haibini ngasa Sir hojiksi kenogi ningon chako maya yausilakpada ko sa Tapiu hojiksi laggo wa bitare
ꯑꯩꯈꯣꯏꯒꯤ ꯅꯦꯁꯦꯁꯔꯤꯗ ꯂꯒꯥꯎ ꯈꯥꯎꯕꯁꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯈꯛꯇꯅ ꯁꯤ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯕꯅꯦ ꯑꯗꯣ ꯇꯥꯡ ꯀꯧꯕ ꯇꯥꯡ 18 ꯗꯤꯋꯥꯂꯤꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯂꯩꯀꯥꯏ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯋꯥꯕꯅ ꯗꯤꯋꯥꯂꯤ ꯈꯥꯎꯕꯁꯤ ꯉꯟꯃꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯌꯦꯡ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯃꯌꯥꯗ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯍꯥꯏꯒꯖꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯃꯥꯜꯂꯦ ꯇꯥꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ ꯄꯨꯂꯤꯁꯅꯒ ꯐꯥꯕ ꯈꯣꯠꯄꯗꯤ ꯂꯥꯛꯇꯕ꯭ꯔꯣ ꯂꯥꯛꯑꯦ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨ ꯍꯥꯏꯗꯤ ꯊꯪꯅꯕ ꯕꯖꯥꯔ ꯃꯌꯥꯗ ꯈꯥꯎꯕꯅꯤꯅ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯥꯅꯤ ꯑꯗꯨꯅ ꯑꯗꯨ ꯑꯝꯇꯒ ꯍꯥꯏꯍꯧꯒꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝꯃꯦꯕꯀꯣ ꯁꯥꯔ ꯑꯗꯨ ꯇꯥꯗꯕꯁꯤꯗ ꯍꯧꯖꯤꯛꯁꯤ ꯀꯥꯟꯅꯗꯦꯗ ꯇꯥꯔꯣꯏꯗꯧꯕꯗꯤ ꯍꯥꯏꯕꯤꯌꯨ ꯑꯗ ꯏꯔꯥꯡꯁꯤꯗ ꯍꯧꯖꯤꯛꯁꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯁꯥꯔ ꯄꯣꯏꯟ ꯑꯃꯁꯤ ꯍꯥꯏꯖꯒꯦꯕꯀꯣ ꯁꯥꯔ ꯑꯗꯣ ꯌꯥꯔꯒꯗꯤ ꯍꯥꯏꯗꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯗꯦꯜꯂꯤꯗ ꯄꯥꯏꯁꯟꯈ꯭ꯔꯦ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯎꯅꯗꯧꯕꯗꯤ ꯍꯥꯟꯅꯁꯨ ꯑꯁꯨꯝ ꯎꯅꯔꯒ ꯂꯥꯛꯄ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯅꯤ ꯑꯃꯗꯤ ꯎꯅꯕꯤꯗꯕ ꯑꯗꯨ ꯅꯕꯦꯝꯕꯔ 20 ꯐꯥꯎꯗꯗꯤ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯑꯣꯏꯕ ꯄꯥꯎꯗꯗꯤ ꯇꯥꯏ ꯑꯗꯨ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯤ ꯂꯩꯍꯟꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯋꯥ ꯑꯅꯥ ꯄ꯭ꯔꯖꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯑꯃ ꯑꯣꯏꯕꯅ ꯌꯥꯝ ꯄ꯭ꯔꯖꯥꯁꯤ ꯌꯥꯝ ꯍꯥꯏꯔꯤꯉꯩ ꯃꯊꯛꯇ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯍꯥꯏꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯥꯂꯦꯝ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077728001ꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯤꯅꯤꯠ ꯈꯔ ꯂꯩꯖꯔꯤ ꯄꯨꯡ 3ꯗ ꯆꯞ ꯆꯥꯅ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯒꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯔꯦꯗꯤꯑꯣꯗ ꯄꯥꯎ ꯑꯗꯒꯤ ꯊꯧꯔꯝ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯟꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯑꯄꯨꯟꯕ ꯇꯤꯝ ꯑꯗꯨꯒ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯕꯁꯨ ꯌꯥꯎꯗꯕꯁꯨ ꯑꯉꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯔꯛꯄ ꯁꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯌꯥꯏꯄꯣꯛ ꯇꯣꯞ ꯆꯤꯡꯊꯥꯗꯒꯤ ꯏꯉꯣꯕꯤ ꯀꯧꯏ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡ ꯁꯥꯔꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏ ꯇꯥꯖꯔꯤꯌꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯣꯞꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯐꯣꯟ ꯔꯦꯗꯤꯑꯣꯗ ꯂꯣꯏꯅ ꯑꯗꯨꯝ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ AI ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯅꯣꯡꯃꯩ ꯇꯥꯍꯧꯗꯕ ꯂꯩꯇꯦ ꯁꯥꯔ ꯂꯣꯏ ꯇꯥꯖꯔꯤ ꯑꯗꯣ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯩꯅ ꯀꯩꯅꯣ ꯋꯥꯈꯜ ꯑꯃꯇꯪ ꯄꯨꯈꯠꯆꯒꯦ ꯇꯧꯕ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯗꯤꯋꯥꯂꯤꯁꯨ ꯈꯤꯇꯪ ꯋꯥꯠꯂꯤ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯕꯣꯝꯕꯂꯥꯁꯤ ꯃꯈꯣꯜ ꯑꯍꯧꯕꯁꯤ ꯌꯥꯝ ꯊꯥꯔꯒ ꯂꯩꯕ ꯁꯥꯔ ꯀꯣ ꯑꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ BP ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯃꯗꯨ ꯑꯅꯛꯄꯗ ꯑꯗꯥꯏꯗ ꯄꯨꯂꯤꯁ ꯂꯩꯇꯕ꯭ꯔꯣ ꯄꯨꯂꯤꯁꯄꯨꯗꯤ ꯂꯩ ꯑꯗꯣ ꯍꯥꯏꯔꯒꯁꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯥꯛꯑꯝꯃꯦ ꯂꯥꯛꯏꯉꯩ ꯅꯪ ꯇꯣꯛꯑꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯄꯪꯇꯥꯗ ꯂꯩꯔꯛꯄ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯅ ꯇꯤꯝ ꯑꯃ ꯆꯠꯄꯤꯔꯒ ꯃꯐꯝꯗꯨꯒꯤ OC ꯎꯅꯕꯤꯔꯒ OCꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯗꯧꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯤꯡꯕꯤꯌꯨ ꯍꯥꯏꯅꯀꯣ ꯀ꯭ꯂꯕꯀꯨꯝꯕꯀꯣ ꯃꯩꯔꯥ ꯄꯥꯏꯕꯤꯒꯨꯝꯕ ꯆꯪꯉꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯗꯧꯅꯤ ꯑꯗꯨꯅ ꯇꯨ ꯗ OC ꯑꯣꯐ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯔꯒ ꯁꯕꯖꯦꯛ ꯍꯥꯏꯔꯀꯥꯟꯗ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯡ ꯐꯠꯇꯅ ꯇꯥꯟꯖꯥꯁꯤꯗ ꯕꯣꯝꯕꯨꯂꯥ ꯊꯥꯔꯤꯕꯁꯤ ꯑꯥꯏꯅꯁꯨ ꯌꯥꯗꯦ ꯃꯁꯤꯃꯛꯇꯪ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯑꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯔ ꯑꯗꯨ ꯋꯤ ꯑꯥꯔ ꯗ ꯀ꯭ꯂꯕ ꯑꯗꯨ ꯁꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯊꯤꯡꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯅꯀോ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯇꯪ ꯍꯣꯏ ꯇꯧꯕꯤꯔꯝꯒꯅꯤ ꯇꯧꯕꯕꯨꯗꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯃꯛ ꯃꯗꯨ ꯇꯧꯔꯒ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯇꯩ ꯃꯐꯝꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯌꯣꯜꯂꯤꯕ ꯈꯣꯠꯄꯗꯨ ꯃꯣꯏꯒꯤ ꯄꯨꯂꯤꯁꯇꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯗ ꯌꯣꯟꯕ ꯌꯥꯔꯣꯏꯒꯁꯨ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯊꯦꯠ ꯊꯥꯠ ꯀꯥꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯉꯥꯏꯍꯥꯛꯀ ꯊꯥꯖꯕ ꯈꯣꯠꯄꯗꯨꯅ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯍꯦꯟꯇꯣꯛꯑꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯕ ꯑꯗꯨꯒ ꯇꯥꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯝꯗꯝꯁꯤꯗ ꯃꯁꯤ ꯀꯩꯁꯨ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯍꯥꯏꯁꯤ ꯍꯣꯏ ꯗꯤꯋꯥꯂꯤ ꯃꯇꯝꯗ ꯊꯥꯏ ꯗꯤꯋꯥꯂꯤꯗ ꯕꯣꯝꯕꯨꯂꯥ ꯊꯥꯗꯧꯅꯦꯕ ꯅꯤꯌꯣꯝꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕꯁꯤ ꯀꯔꯝꯕ ꯃꯇꯝ ꯊꯥꯒꯦꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯗꯤꯋꯥꯂꯤꯗ ꯊꯥꯕ ꯍꯧꯅꯈꯤꯕꯅꯦꯕ ꯕꯣꯝꯕꯨꯂꯥ ꯊꯥꯕꯁꯤ
ꯅꯈꯣꯏ ꯃꯇꯝꯗꯁꯨ ꯌꯥꯝ ꯊꯥꯅꯔꯛꯏ ꯕꯣꯝꯕꯨꯂꯥ ꯌꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤꯗꯤ ꯄꯥꯔꯩꯗꯤ ꯍꯟꯊꯔꯕꯅꯤ ꯑꯗꯨꯕꯨ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯁꯤꯇꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯐꯖ ꯕꯣꯝꯕꯨꯂꯥ ꯑꯃꯨꯛ ꯀꯥꯞꯄꯗ ꯂꯨꯄꯥ 5,000 6,000 7,000 ꯄꯤꯕꯒꯁꯦ ꯊꯣꯡꯒ ꯀꯥꯞꯄꯒ ꯐꯖꯕ ꯌꯥꯝ ꯊꯥꯕ ꯌꯥꯎꯏ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯅꯤꯡꯕꯖꯥꯠꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯇ꯭ꯔꯨꯛ ꯃꯅꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯗꯦꯜꯂꯤꯗꯒꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯗꯤꯋꯥꯂꯤ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯅꯦ ꯃꯝꯃꯒ ꯂꯩꯖꯥꯠꯅꯤ ꯃꯩꯈꯨꯁꯦ ꯃꯝꯃꯒ ꯂꯩꯕꯒꯤ ꯃꯩꯈꯨ ꯃꯌꯥꯝꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯈ꯭ꯔꯖꯥꯠꯅꯤꯗ ꯃꯁꯤ ꯊꯕꯛꯁꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯨ ꯊꯣꯛꯍꯜꯂꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯗꯦꯜꯂꯤꯗꯗꯤ ꯄಟಾꯀꯦ ꯍꯥꯏꯇꯥꯔꯦ ꯗꯤꯋꯥꯂꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯃꯤ ꯍꯥꯠꯄꯩ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤꯗꯨꯗꯁꯨ ꯏꯃꯨꯡ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯗꯤꯋꯥꯂꯤꯒꯤ ꯊꯣꯡ ꯇꯧꯔꯤꯉꯩꯗ ꯆꯪꯁꯤꯜꯂꯛꯑꯒ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯂꯦꯕ ꯇꯥꯡ ꯇꯧꯔ ꯅꯣꯡꯃꯩ ꯀꯥꯞꯄꯗꯨ ꯈꯪꯗꯗꯅꯀꯣ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯀ CCTVꯗꯒ ꯎꯕꯅꯦ ꯑꯦꯅꯤꯋꯦ ꯂꯣꯏ ꯄꯨꯂꯞ ꯁꯝꯖꯜꯂꯀꯥꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯗꯨꯝ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤꯀꯣ ꯊꯧꯗꯥꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯗꯨꯅꯦ ꯂꯧꯅꯔꯀꯥꯟꯗꯨꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯃꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄ ꯂꯝꯖꯦꯜ ꯇꯥꯟꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯣꯝ ꯕꯣꯝꯕꯨꯂꯥ ꯊꯥꯗꯅ ꯃꯥꯡꯗ ꯂꯩꯗꯣꯔꯤꯕꯅꯤ ꯀꯥꯟꯗꯕ ꯋꯥꯅꯦꯕ ꯁꯦꯟꯁꯨ ꯃꯥꯡꯉꯤ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛꯁꯨ ꯊꯣꯛꯄ ꯌꯥꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯏꯃꯥ ꯆꯔꯥꯡꯄꯥ ꯏꯃꯥ ꯀꯦꯟꯊꯥꯅꯤ ꯍꯣꯏ ꯏꯃꯥ ꯇꯔꯥꯃꯨꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯋꯥ ꯑꯃꯅꯤꯗ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯆꯥ ꯒꯨꯟꯁꯤꯅ ꯍꯦꯟꯃꯟꯗꯅꯕꯨ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦꯗ ꯇꯧꯍꯧꯁꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯅꯣ ꯏꯃꯥ ꯋꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯤꯌꯨ ꯇꯧꯕ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯅꯥꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯧ ꯌꯥꯎꯕ ꯉꯝꯗ꯭ꯔꯁꯨ ꯏꯃꯥꯗꯨ ꯈꯤꯇꯪꯁꯨꯗ ꯀꯥꯞꯍꯜꯂꯛꯀꯦ ꯑꯉꯥꯡꯗ ꯍꯣꯏ ꯑꯗꯨꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯗꯔꯃꯥ ꯑꯃ ꯏꯆꯥꯅ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯔꯣ ꯅꯠꯇꯦ ꯑꯣ ꯆꯥꯛꯀꯧꯕ ꯅꯪꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤ ꯑꯣ ꯑꯗꯨꯁꯨ ꯇꯥꯗꯒꯤ ꯉꯥꯏꯖꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯔꯝ ꯃꯃꯥꯡꯗ ꯏꯁꯩ ꯃꯤꯅ ꯈꯟꯕꯤꯔꯛꯄ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯗꯨ ꯊꯥꯗꯣꯔꯛꯄꯗꯣ ꯄꯨꯁꯄꯥ ꯍꯣꯏꯅꯒ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯗꯣꯛꯂꯛꯏ ꯃꯣꯏꯅ ꯑꯃꯨꯛ ꯁꯛꯄꯤꯕꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕꯗ ꯑꯗꯨꯁꯨ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯖꯗ꯭ꯔꯁꯨ ꯃꯤꯅ ꯈꯟꯕꯤꯔꯛꯏꯗꯣ ꯂꯣꯏ ꯄꯦꯜꯂꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯣꯏ ꯑꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯏꯃꯥ ꯍꯣꯏꯗꯤ ꯆꯍꯤ 35 ꯁꯨꯔꯦ ꯏꯃꯥꯅ ꯆꯥꯛꯀꯧ ꯆꯠꯂꯛꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯦꯛ ꯆꯥꯛꯀꯧꯕ ꯆꯠꯂꯛꯄꯁꯤ ꯅꯨꯄꯥ ꯑꯃ ꯂꯩꯒꯤꯗꯤ ꯑꯩꯒꯤ ꯊꯪꯅꯕ ꯑꯃ ꯑꯦꯛꯁꯤꯗꯦꯟꯗ ꯃꯆꯥ ꯑꯃꯅ ꯆꯍꯤ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯃꯅ ꯐꯝꯕ ꯍꯩꯔꯛꯄꯗ ꯃꯥꯅ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯆꯍꯤꯗ ꯏꯃꯥ ꯁꯤꯕꯥꯏꯁꯤ ꯈꯤꯇꯪ ꯁꯥꯖꯒꯦꯕ ꯆꯥꯛꯀꯧꯕ ꯆꯠꯇꯕ ꯃꯌꯥꯝꯁꯦ ꯈꯣꯏꯔꯥꯡꯗꯅꯕꯅꯦ ꯑꯩ ꯍꯥꯏꯖꯔꯛꯏꯁꯦ ꯃꯥꯁꯤ ꯏꯆꯦ ꯅꯪ ꯆꯥꯛꯀꯧꯕꯁꯤ ꯑꯩ ꯀꯨꯝꯁꯤꯗꯤ ꯑꯩꯅ ꯀꯧꯔꯒꯦ ꯏꯃꯥ ꯕꯕꯥꯅꯒ ꯗꯈꯤꯅꯥ ꯇꯧꯍꯜꯂꯔꯣꯏ ꯏꯆꯦꯅ ꯑꯄꯥꯝꯕ ꯑꯃ ꯂꯩꯖꯔꯣꯅ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯑꯦ ꯍꯥꯟꯅ ꯆꯥꯛꯀꯧ ꯃꯃꯥꯡꯗ ꯑꯩꯅ ꯏꯝꯐꯥꯜ ꯆꯠꯂꯒ ꯃꯇꯝꯗꯨ ꯊꯧꯕꯥꯜꯗ ꯐꯅꯦꯛꯀ ꯌꯣꯟꯗ꯭ꯔꯤ ꯃꯄꯥꯟ ꯅꯥꯏꯕꯒ ꯏꯝꯐꯥꯜ ꯆꯠꯂꯒ ꯃꯄꯥꯟ ꯅꯥꯏꯕ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯨꯔꯦꯕ ꯃꯥꯅ ꯆꯥꯛꯇꯤ ꯀꯧꯕꯤꯔꯒ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯜꯂꯒ ꯑꯁꯥꯝꯗ ꯆꯪꯈꯤꯕꯅꯦꯕ ꯃꯥꯁꯦ ꯒꯥꯔꯤ ꯊꯧꯋꯦꯕ ꯑꯁꯣꯝ ꯃꯄꯥꯟꯂꯣꯝꯒꯤ ꯑꯗ ꯃꯥꯅ ꯊꯣꯛꯂꯛꯑꯒ ꯂꯝꯇꯥꯒꯤ ꯊꯥꯁꯤꯁꯤꯗ ꯊꯣꯛꯂꯛꯑꯒ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯏꯆꯦ ꯎꯅꯅꯤꯡꯉꯦꯅ ꯂꯥꯛꯑꯝꯃꯤ ꯑꯩ ꯅꯥꯛꯇ ꯑꯗꯣ 4ꯅꯤ ꯁꯨꯕꯁꯤꯗ ꯂꯝꯇꯥꯒꯤ 4ꯅꯤ ꯄꯥꯝꯕꯁꯤꯗ ꯆꯥꯟꯗꯦꯜꯗ ꯎ ꯆꯤꯡꯕ ꯆꯠꯄꯗ ꯆꯥꯟꯗꯦꯜꯗ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯦ ꯏꯕꯨꯡꯉꯣ ꯑꯗꯩ ꯃꯆꯥꯁꯤ ꯑꯅꯤꯁꯤ ꯐꯝꯕ ꯍꯩꯔꯛꯄꯗ ꯊꯝꯃꯝꯕꯅꯤ ꯑꯃꯅ ꯆꯍꯤ 3.5 ꯁꯨꯕꯗ ꯑꯗꯒꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯆꯥꯛꯀꯧꯕꯁꯤ ꯆꯠꯂꯔꯣꯏꯀꯣꯅ ꯏꯃꯥꯁꯤ ꯋꯥꯁꯛꯇ ꯂꯣꯏꯅꯅ ꯆꯠꯇꯕꯅꯦꯕ ꯑꯗꯨꯒꯗꯤ ꯐꯤꯔꯣꯏꯁꯤ ꯂꯣꯏꯔꯀꯥꯟꯗ ꯕꯕꯥꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥ ꯂꯩꯇ꯭ꯔꯁꯨ ꯂꯥꯛꯎꯅꯦ ꯏꯄꯥ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦꯅꯦꯅ ꯆꯠꯂꯦ ꯑꯩꯁꯦ ꯑꯗꯨꯒꯗꯤ ꯕꯕꯥꯁꯨ ꯀꯞꯄꯦ ꯏꯃꯥꯁꯨ ꯀꯞꯄꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ 3ꯁꯨ ꯀꯞꯄꯦ ꯏꯄꯥꯅ ꯊꯝꯃꯝꯕ ꯑꯉꯥꯡꯁꯦ ꯆꯍꯤ 3.5 ꯉꯥꯏꯔꯤꯕ ꯃꯥꯅ ꯅꯥꯃꯩꯁꯦ ꯃꯣꯔꯦ ꯐꯤꯁꯤꯅ ꯅꯥꯃꯩꯁꯦ ꯑꯆꯧꯕ ꯑꯃ ꯁꯦꯠꯂꯒ ꯗꯈꯤꯅꯥ ꯇꯧꯕꯅꯦ ꯊꯣꯛꯂꯛꯄꯁꯤꯗꯒꯤ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯍꯥꯠ ꯀꯥꯏꯈꯤꯗꯅ ꯏꯃꯥꯗꯒꯤ ꯑꯗꯨꯝ ꯆꯥꯛꯀꯧꯕ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯦ ꯉꯁꯤꯐꯥꯎ ꯆꯍꯤ 35 ꯁꯨꯔꯦ ꯑꯗꯨꯁꯨ ꯃꯃꯧ ꯐꯪꯉꯦ ꯑꯗꯨꯅ ꯍꯨꯟꯇꯣꯛꯑꯝꯕ ꯑꯉꯥꯡꯗꯣ ꯑꯗꯨꯅ ꯆꯥꯎꯔꯦ ꯌꯥꯝꯅ ꯃꯃꯧ ꯐꯪꯉꯦ ꯑꯗꯒꯤ ꯃꯆꯥꯒ ꯇꯧꯔꯅ ꯂꯩꯍꯧꯔꯦ ꯃꯧꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯍꯥꯠ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯥꯛꯀꯧꯕ ꯆꯠꯈꯤꯗꯦꯌꯦ ꯍꯣꯏ ꯏꯆꯥ ꯇꯃꯨꯕꯤꯅ ꯆꯥꯛꯀꯧꯕꯗ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛꯀꯧꯕꯗꯤ ꯑꯩ ꯂꯣꯏ ꯄꯪꯁꯤꯟꯈ꯭ꯔꯦ ꯑꯩ ꯀꯜꯂꯛꯄꯁꯨ ꯂꯩꯇꯦ ꯆꯠꯅꯤꯡꯕꯁꯨ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ ꯏꯃꯥꯗꯤ ꯆꯥꯛꯀꯧꯕꯁꯦ ꯍꯣꯏ ꯁꯤꯇꯪ ꯇꯝꯖꯒꯦꯅ ꯏꯃꯥꯁꯦ ꯑꯩꯅ ꯃꯩꯆꯥꯛꯁꯦ ꯇꯝꯊꯣꯛꯑꯒ ꯐꯗ꯭ꯔꯥ ꯑꯩꯅ ꯇꯝꯃꯛꯄꯅꯦ ꯅꯁꯨ ꯅꯨꯄꯤꯒꯤ ꯗ꯭ꯔꯃꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ
ꯍꯣ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯏꯁꯣꯔꯅ ꯇꯧꯕꯅꯤꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯈꯪꯗꯦ ꯑꯩ ꯃꯤꯅꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯅꯅꯦ ꯇꯧꯁꯟꯅꯔꯤꯕꯅꯤ ꯃꯁꯨ ꯅꯨꯄꯤ ꯊꯥꯒꯠꯂꯦꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯑꯔꯣꯏꯕꯒꯤ ꯁꯤꯟꯗꯣ ꯑꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗꯤ ꯀꯌꯥ ꯇꯧꯗꯦ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯣ ꯂꯣꯏꯔꯛꯄꯩꯗꯣ ꯍꯣꯏ ꯍꯣꯏ ꯐꯖꯕꯩ ꯋꯥꯅꯤ ꯇꯤꯂꯣꯇꯃꯥ ꯏꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯥꯕꯨ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯍꯥꯟꯅ ꯇꯧꯈꯤꯕ ꯗ꯭ꯔꯃꯥꯁꯨ ꯂꯣꯏ ꯇꯥꯏ ꯂꯣꯏ ꯅꯨꯡꯁꯤ ꯂꯣꯏ ꯐꯖꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯌꯥꯎꯗꯦꯗ ꯍꯣꯏ 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 ꯈꯪꯗꯦ ꯏꯃꯥꯗꯤ ꯄꯨꯡꯄꯦꯟꯗ ꯄꯦꯜꯂꯦ ꯑꯗꯣ ꯃꯤꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯦꯜꯂꯤꯗ ꯌꯥꯝ ꯇꯥꯏꯗ ꯂꯣꯏꯅꯃꯛ ꯅꯁꯨ ꯅꯨꯄꯤꯅ ꯍꯦꯔꯣꯏꯟ ꯀꯨꯝꯃꯦꯅ ꯃꯤꯅ ꯐꯖꯩ ꯍꯥꯏꯔꯛꯇꯕ꯭ꯔꯣ ꯑꯗꯨꯅꯦ ꯃꯤꯅ ꯅꯣꯛꯅꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯖꯗ꯭ꯔꯕꯅꯤ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯏꯁꯨꯅ ꯇꯧꯕꯅꯤꯅ ꯄꯨꯡꯐꯗ ꯐꯖꯩꯌꯦ ꯑꯗꯨꯅꯦ ꯃꯤꯅ ꯅꯣꯛꯅꯕꯤꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯅꯤꯀꯣ ꯑꯩ ꯃꯤ ꯃꯃꯥꯡꯗ ꯌꯥꯝ ꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯖꯦ ꯑꯖꯤꯠ ꯂꯥꯏꯁ꯭ꯔꯝꯒꯤ ꯗ꯭ꯔꯃꯥ ꯉꯥꯏꯖꯔꯛꯄꯗꯣ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯁꯤ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯃꯤ 1,04,000 ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯖꯕꯗꯣ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯕ ꯑꯃ ꯈꯨꯕꯤꯁꯤ 1,00,000 ꯌꯧꯔꯦ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯣꯕꯂꯥ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯄꯨꯊꯣꯛꯆꯕ ꯃꯆꯥꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯍꯧꯔꯗꯧꯅꯤꯅꯦ ꯁꯤ ꯏꯔꯒꯀꯣ ꯃꯤ 1,04,000 ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯃꯦꯗꯥꯝ ꯇꯤꯂꯣꯇꯃꯥꯒꯤ ꯗꯥꯏꯃꯟ ꯗꯣꯅꯁꯅ ꯄꯨꯊꯣꯛꯆꯕꯁꯤꯅ ꯍꯞꯇꯥ 2 ꯐꯥꯗ꯭ꯔꯤ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 9ꯅꯤꯗ 50,000 ꯌꯧꯔꯦ ꯑꯦꯅꯤꯋꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ Hello, vậy kuma baby batido ꯀꯔꯤ ꯂꯝꯗꯒꯤ moirang dai ꯇꯔꯥꯃꯔꯛ ꯇꯥꯛꯄꯤꯌꯨ nanju tauba ani mas timing si loiramdana ko adai angrang su tauge tauda tabak chatludana adum thenge bungogi kaino personal kaino blog su adum yengjaye ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯔꯁꯅꯦꯜ ꯕ꯭ꯂꯣꯛ 2 ꯂꯩꯔꯕꯅꯤ ꯊꯥꯒꯠꯄ ꯅꯪꯗ ꯂꯩꯔꯦ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯑꯅꯤ ꯑꯃꯁꯨ ꯊꯥꯒꯠꯆꯔꯒꯦ ꯃꯔꯤ ꯉꯁꯤ ꯊꯥꯒꯠꯄ ꯅꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯍꯤꯡꯗ hoi hoi yam nungai inspector tayai disu adum live ti adum hekta taba ngamdreba ko ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯕꯤꯌꯨ nongalagadi adum imadi om santi chatleba ko om santi hoigi mainang center da leibdo adagi om santi chatpanina halaga pung 9:30 da hek tajaye hello ꯇꯥꯖꯔꯤ ꯍꯥꯏꯕꯤꯌꯨ aduni yam nungai nong masu ima mana gangmai unaninge bungo adagi gangmai du kanana sarige sarino inspector tayai di bungo nidana haibagido adu su aina no ima se gangmai sari se khandra male dana ko ai gangmai sa wari sanabadu su ongtang taninge adagi ꯑꯩꯈꯣꯏꯒꯤ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯒꯤ ꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯌꯨ ꯃꯊꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯑꯗꯨꯝ ꯄꯣꯊꯥꯕ ꯑꯗꯣꯝꯒꯤ ꯄꯣꯊꯥꯕ ꯌꯥꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯗ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯈꯣꯏ ꯇꯥꯕꯤꯕ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯇꯥꯡꯉꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯇꯥꯕꯤꯌꯨ ꯍꯣꯔꯦꯟꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯒꯅꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯒꯤ ꯃꯈꯥ ꯍꯣꯔꯦꯟꯁꯨ ꯇꯥꯕꯤꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯥꯗ꯭ꯔꯁꯨ ꯅꯣꯡꯉꯥꯜꯂꯒ ꯇꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯍꯟꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯌꯥꯏꯔꯤꯄꯣꯛ ꯁꯤꯀꯥꯏ ꯂꯩꯀꯥꯏꯗꯒꯤ ꯈꯣꯡꯕꯣꯝ ꯄꯨꯔꯅꯤꯃꯥꯅꯦ ꯇꯥꯛꯄꯤꯌꯨ
ꯇꯥꯛꯇꯨꯅꯤ ꯋꯥꯔꯣꯟꯗ ꯇꯧꯔꯛꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯩꯁꯤꯗ ꯔꯦꯗꯤꯑꯣꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯇꯥꯖꯔꯤꯅ ꯈꯪꯍꯟꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯕ. ꯁꯥꯔ ꯑꯇꯩ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯝ ꯁꯥꯔꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯇꯥꯖꯔꯤ. Thank you. ꯇꯧꯔꯛꯈꯤꯗꯕꯁꯤꯗ ꯑꯃꯨꯛ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯝꯒꯗ꯭ꯔꯥꯅ ꯇꯧꯔꯛꯏꯅꯦ ꯁꯥꯔ. ꯇꯧꯕ ꯇꯧꯔꯛꯈꯤꯗ꯭ꯔꯗꯤ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯁꯤꯅꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯤꯀꯣ. ꯁꯥꯔ ꯑꯗꯨꯝ ꯇꯥꯖꯔꯤꯗ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯋꯥꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ. ꯁꯥꯔ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ. Thank you. ꯌꯥꯏꯔꯤꯄꯣꯛ ꯁꯤꯐꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯝ ꯇꯥꯡꯉꯤ. ꯍꯤꯗꯥꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ. ꯊꯥꯒꯠꯆꯔꯤꯀꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ. ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡ ꯆꯥꯕꯤꯖꯒꯦ. Only 30 minutes ꯂꯩꯖꯔꯤ. 30 minutes ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯗꯨꯒꯤ ꯃꯅꯨꯡ ꯀ꯭ꯋꯥꯁꯤꯐꯥꯏꯗ ꯆꯠꯆꯒꯗꯕꯅꯤ. ꯀ꯭ꯋꯥꯁꯤꯐꯥꯏꯗ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇ ꯌꯥꯎꯕ ꯑꯃ. ꯑꯗꯣ ꯃꯥꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯑꯅꯥꯕ ꯐꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯗ ꯌꯥꯎꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯂꯩꯕꯤꯌꯨꯅ ꯍꯥꯏꯖꯔꯤꯁꯦ. ꯑꯗꯨꯅ ꯀꯣꯜ ꯇꯧꯗ꯭ꯔꯕ, ꯇꯥꯗ꯭ꯔꯕ, ꯍꯥꯏꯗ꯭ꯔꯕ, ꯌꯥꯎꯗ꯭ꯔꯕ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣই ꯈꯪꯉꯣꯏꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯀꯣꯜ ꯈꯔ ꯇꯧꯕꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨꯅ ꯍꯥꯏꯖꯔꯤꯁꯦ. ꯍꯜꯂꯣ, ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ. ꯍꯜꯂꯣ ꯏꯌꯥꯝꯕ, ꯅꯅꯥꯎ 16 ꯀꯩ ꯈꯨꯅꯖꯔꯤ. ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯅꯨꯡꯆꯔꯤ ꯏꯌꯥꯝꯕ. ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯥꯏꯃꯟꯁ ꯑꯩꯈꯣꯏꯒꯤ ꯗꯣꯅꯔꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤꯌꯥꯝꯒꯤ ꯉꯝꯖꯕ ꯑꯃ ꯈꯔ ꯃꯇꯦꯡ ꯇꯧꯔꯒ ꯑꯅꯥꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯑꯩꯈꯣই ꯅꯥꯔꯛ ꯌꯦꯛꯂꯛꯄꯁꯦ. ꯑꯗꯨꯒ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯩꯅꯥꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯈꯠꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏꯗꯦꯀꯣ. ꯑꯗꯨ ꯃꯤꯌꯥꯝꯅ ꯃꯁꯤꯒꯤ ꯂꯩꯅꯥꯁꯦ ꯅꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯆꯩ. ꯃꯤꯄꯥꯏꯊꯤ ꯑꯩꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯗ꯭ꯔꯥ, ꯑꯅꯥꯕꯁꯤꯗꯒꯤ ꯉꯝꯃꯔꯣꯏꯗ꯭ꯔꯅꯦ ꯐꯥꯏꯠ ꯇꯧꯔꯒ ꯍꯤꯡꯉꯛꯄ ꯑꯃꯨꯛ ꯄꯨꯟꯁꯤꯁꯦ ꯃꯨꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟꯕꯗꯨꯅꯕꯨꯗꯤ ꯐꯔꯦ ꯌꯥꯝꯅ. ꯑꯗꯨꯒ ꯅꯥꯔꯛꯑꯒꯁꯨ ꯊꯣꯏꯅꯗꯤ ꯄꯥꯏꯈꯠꯄꯤꯔꯨꯅꯨ. ꯉꯜꯂꯤꯉꯩꯗ ꯂꯥꯌꯦꯡꯒ ꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ. ꯍꯣꯏ ꯁꯦꯜꯕꯨꯗꯤ ꯆꯪꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨꯗꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯩꯅꯥꯁꯦ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯗꯁꯨ ꯀꯥ ꯍꯦꯟꯅ ꯄꯥꯛꯇꯛꯅꯅ ꯅꯥꯕꯁꯦ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯍꯥꯔꯒꯤ ꯄꯣꯠꯊꯣꯛ ꯌꯥꯝꯅ ꯍꯥꯞꯄ ꯆꯥꯕ, ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯃꯔꯝ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯅꯩꯅꯁꯨ ꯍꯥꯏꯅꯩꯀꯣ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯇꯣꯏꯁꯨ ꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯉꯝꯕ ꯉꯝꯗꯕ ꯇꯧꯔꯒ ꯑꯅꯥꯕꯗꯨꯁꯨ ꯐꯔꯛꯄ ꯑꯣꯏꯖꯅꯨ. ꯑꯗꯨꯒ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯏꯌꯥꯝꯕ, ꯄꯥꯡꯅꯤꯡꯕꯗꯤ ꯃꯌꯥꯝ ꯂꯩ. ꯁꯦꯟꯇ ꯌꯥꯎꯗꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗ ꯅꯍꯥꯟꯒꯤ ꯇꯋꯥꯔꯒꯤ ꯃꯐꯝꯗ ꯅꯅꯥꯎꯅꯁꯨ ꯊꯝꯖꯈꯤꯕꯗꯣ. ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯡꯊꯣꯛꯄꯗ ꯁꯦꯜ ꯍꯥꯏꯕ ꯁꯦꯟ ꯌꯥꯎꯗꯅ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡ, ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯁꯍꯖꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯝꯕꯁꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯥꯁꯦ ꯑꯗꯨꯃꯛ ꯑꯩꯁꯨ ꯆꯥꯎꯅ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ. ꯑꯗꯨ ꯉꯁꯤꯒꯤ ꯄꯨꯡꯒꯤ ꯋꯥꯔꯣꯜꯗ ꯅꯅꯥꯎꯅ ꯊꯝꯖꯅꯤꯡꯕꯁꯦ, ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ ꯑꯩꯅ ꯁꯦꯠꯆꯔꯤꯕ ꯂꯩꯖꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ 93 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯉꯔꯥꯡ ꯇꯥꯈꯤ ꯍꯥꯏꯇꯥꯔꯦ. ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯇꯧꯅꯈꯤ. ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯅ ꯂꯩꯖꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯇꯦꯡꯒ ꯈꯔ ꯄꯥꯡꯖꯕ ꯉꯝꯖꯔꯤꯅꯦ. ꯑꯩ ꯆꯥꯎꯊꯣꯛꯆꯩꯑꯕ ꯁꯤꯁꯨ. ꯑꯩ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩꯀꯣ. ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤꯑꯣꯏ, ꯑꯩ ꯍꯦꯛ ꯂꯥꯛꯄ ꯀꯧꯕꯤꯔꯛꯏꯕ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤ ꯃꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯐꯦꯃꯤꯂꯤꯗ ꯇꯤꯟꯖꯔꯨꯕꯁꯤꯒꯤ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯕ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯎꯊꯣꯛꯏ ꯉꯥꯛꯇꯅꯤꯀோ. ꯆꯥꯎꯊꯣꯛꯆꯕꯅ ꯑꯩ ꯍꯦꯛꯇ ꯑꯩ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏꯕꯗꯨꯒꯤ ꯆꯥꯎꯊꯣꯛꯄꯗꯨ ꯅꯠꯇꯦ, ꯃꯤꯅꯨꯡꯁꯤ ꯐꯪꯕꯗꯣ. ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯃꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏ. ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ, ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯃꯨꯡ manungꯗꯒꯤꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯃꯔꯨ ꯂꯩꯅ ꯑꯩꯅ ꯍꯦꯛ ꯆꯪꯖꯔꯛꯄꯗ ꯃꯌꯥꯝꯅ ꯀꯧꯕꯤꯔꯛꯄꯗ ꯑꯩ ꯄꯨꯔꯥ ꯐꯅꯌꯥꯝ ꯋꯥꯔꯒꯁꯨ ꯋꯥꯕ ꯈꯪꯐ ꯐꯩ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯋꯦꯕ. ꯑꯗꯨꯅꯅꯦꯕ ꯏꯌꯥꯝꯕꯅ ꯑꯅꯥꯕ ꯆꯦꯅꯦꯜꯁꯦ ꯇꯥꯔꯀꯥꯟꯗ ꯑꯅꯥꯕ ꯀꯥꯎꯏ, ꯑꯅꯥꯕ ꯐꯩ ꯍꯥꯏꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯅꯤꯡꯉꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ. ꯁꯤꯃ ꯊꯝꯖꯒꯦ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯄ꯭ꯔꯤꯄꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯗꯣ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇꯪ ꯌꯥꯎꯈ꯭ꯔꯦ. ꯃꯣꯏꯒꯤ ꯅꯠꯇꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗꯩꯗ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯒꯤꯗꯩꯗ ꯐꯖꯅ ꯄꯣꯂꯤꯊꯤꯟ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯗꯦꯀꯣꯔꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯄꯦꯀꯦꯖꯤꯡ ꯑꯩꯈꯣꯏ ꯒꯤꯐ ꯄꯦꯀꯦꯠ ꯑꯃ ꯊꯅꯝꯕ ꯃꯌꯥꯝ ꯄꯥꯈꯠꯅꯩ ꯍꯥꯏꯇꯥꯔꯦ. ꯀꯣꯝ ꯑꯣꯏꯔꯖꯥꯠꯂꯥꯅ. ꯑꯗꯨꯒ ꯔꯣꯁ ꯒꯨꯂꯥ 6ꯂ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕ. ꯑꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯅ ꯍꯣꯏ ꯐꯩ, ꯀꯩꯁꯨꯝ ꯀꯥꯏꯗꯦ. ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯩꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ.
ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯅꯕꯗꯣ ꯑꯗꯨ ꯄꯥꯈꯠꯅꯗꯕꯤꯗ ꯃꯊꯛꯇꯨꯗ ꯂꯣꯡ ꯂꯤꯞ ꯑꯗꯨ ꯊꯥꯔꯤꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯁ ꯒꯨꯂꯥꯅꯤ ꯍꯥꯏꯅ ꯊꯥꯔꯝꯃꯒꯗꯤ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯔꯣꯁ ꯒꯨꯂꯥ 6ꯂ ꯀꯩꯅꯣ ꯐꯪꯉꯝꯕꯒꯤ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯄ ꯑꯃꯈꯛꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯏꯌꯥꯝꯕꯅ ꯄꯥꯊꯣꯛꯄꯤꯔꯛꯄꯗ ꯑꯩꯅ ꯎꯖꯕꯗ ꯍꯣꯏ ꯑꯗꯨꯒ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯪꯒꯤꯗ ꯑꯩꯈꯣꯏꯒꯤ CMIT ꯀꯥꯔꯗ ꯄꯥꯏꯕ ꯑꯗꯒꯤ PMJYꯒꯤ ꯀꯥꯔꯗ ꯄꯥꯏꯕꯁꯤꯡ ꯍꯧꯖꯤꯛ ꯄꯩꯁꯥꯗꯨ ꯄꯤꯊꯣꯔꯛꯇ꯭ꯔꯕꯅꯤ나 ꯅꯣꯕꯦꯝꯕꯔ 6ꯇꯒꯤ ꯍꯥꯏꯔꯤꯕ ꯀꯥꯔꯗꯇꯨ ꯄꯥꯏꯔꯒ ꯂꯥꯏꯌꯦꯡꯂꯒꯁꯨ ꯄꯩꯁꯥ ꯂꯧꯔꯅꯤ ꯍꯥꯏꯕ ꯇꯥꯕꯁꯤꯗꯤ ꯀꯥꯔꯗ ꯄꯥꯏꯔꯤꯕꯁꯤꯡ ꯃꯃꯥꯡꯗ ꯅꯥꯍꯧꯗ꯭ꯔꯕ ꯀꯣꯟꯅꯗꯤ ꯅꯥꯔꯛꯈꯤꯗꯕ ꯀꯥꯔꯗꯀꯤ ꯀꯥꯟꯅꯕꯗꯤ ꯂꯧꯕ ꯐꯪꯍꯧꯗ꯭ꯔꯕ ꯃꯣꯏꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯤ ꯈꯔ ꯊꯤꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯏꯌꯥꯝꯕꯀꯣ ꯉꯁꯥꯏꯒꯤ ꯀꯥꯔꯗ ꯂꯥꯏꯌꯦꯡꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯈꯨꯗꯛꯇꯗꯤ ꯄꯤꯊꯣꯛꯀꯗꯧꯕ ꯃꯥꯟꯗꯦ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯁꯤꯗ ꯑꯗꯨꯅ ꯀꯥꯔꯗ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯥꯏꯕꯛ 나디 나하우드라바 꼬나 나라가 시즌나게 하이버기 나이드나디 내려봐 충소이소이드나디 나락도이니고 하이징도 loimak 나들 khadi 나도이네바 가스키 까나바도 방도이나도 지금 तारीख 6기 마tun가 셀도 비톡트가디 하나 연기버진 비톡트가디 방오이도이네바 뭐 하이도 뭐 가스키 까나바도 방오이도이네바 ꯑꯗꯨ ꯃꯁꯤꯒꯨꯝꯕꯁꯦ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯑꯃ ꯈꯪꯉꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯑꯝꯇꯪ ꯄꯤꯊꯣꯛꯄꯤꯈ꯭ꯔꯒ ꯀꯥꯔꯗ ꯄꯥꯏꯕꯁꯤꯡꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯈꯤꯇꯪ ꯐꯪꯉꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯖꯒꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ. 오케이. 다가짜리 더럼 서로 야비락 버스기다마. Hello. Hello. Good afternoon, sir. 드라목짜리. 폰 tawzarayba hang Moirang Khunawdagi yung khaibam Helene, sir. Tapiyo. Kari wafam habinim. Sir ngi ngasi Kwaksibhaida ibem zayi mating pangba chatkani na haibadu. Aswaya ngam jawdana chatpo ibiyu, sir. Anabada chu yamna yangna phabu wairasanu. Sargi minungsi madi thabjana khoi mayamna awana mayam mating pangbiduna khoi sarna hona bibu mayam chehninga leitana thagali sa sargi thawram khudimar leptana tajari sari personal blog chu loina yengjai sa nungai adagi nautelo tamalai samgi lila su yamna nungai dei madam Saroj walagi lila du su yamna nungai jai sa matungdasu nungaiba sumba lila drama kaya ama pahanbiba oibiba koi mayam taanaba ngaijari sa sa su punchi sangna anaya yawdana mayamgi thaban mapung phana tawba ngambo oibiyo sana ningjaba khudingmaksu thungba ngambo oijaro sa hoi yam bibire yam chama mapuna saru tampuna makta yai phawada pina bibo oisanu sa hoi yam nungajai yai phaba oijage mayamgi thabak tawba ngambo oijage haitarenico sar lairambagi sar sinen taba phangjaru baine ngasi aibusu mayamna khangbi-dana mayam hinungsi phangdana khoi mayam unadrasu sida kaunadana ngangnadana mayam khangnajaba phangjari cha hoi ya nungaijai khoi awa nungai yam pothaminadana sida sari sinen juwa chwengam jawdani hena chawkhat oirasanu sa 다가짜리 nungajare 서로 si haira 야비락 thamjarga sa Thank you. Sangi kolarda mo kudong saba pizari. Pung ahum tarak pamatamda trom loishinjagini ahum dagi dum makoi dum chachagani. 마탕기 콜라드 구동사바 비자리
ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯂꯦꯝꯍꯧꯔꯤꯕ ꯃꯤꯅꯤꯠ ꯈꯔꯁꯤꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ ꯁꯥꯁꯤꯒꯣꯡꯗꯩ ꯕꯤꯖꯤꯌꯥ ꯀꯧꯋꯦ ꯍꯥꯏꯕꯤꯌꯨ ꯕꯤꯖꯤꯌꯥ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯑꯍꯥꯟꯕ ꯁꯥꯔ ꯑꯃꯗꯤ ꯇꯥꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯥꯛꯄꯤꯌꯨ ꯑꯍꯥꯟꯕ ꯐꯣꯟ ꯇꯧꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗ ꯄꯟꯒꯦ ꯇꯧꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯕꯤꯔꯨꯅꯨ ꯇꯞꯅ ꯇꯤꯟ ꯌꯣꯠꯊꯕꯤꯌꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝꯁꯨꯕꯨꯗꯤ ꯇꯥꯔꯤ ꯇꯥꯕꯕꯨꯗꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔ ꯂꯣꯏꯔꯦ ꯀꯔꯤꯝꯇ ꯀꯥꯏꯗꯦꯗ ꯀꯔꯤ ꯑꯩꯈꯣꯏ ꯊꯧꯔꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯄꯦꯟ ꯄꯦꯟꯗ ꯑꯣꯀꯦ ꯍꯣꯏ ꯁꯤꯈꯣꯡꯗ ꯁꯟꯗꯣꯛꯄꯅꯤ ꯁꯤꯈꯣꯡꯗꯒꯤ ꯁꯟꯗꯣꯔꯛꯄꯅꯤ ꯁꯤꯈꯣꯡꯗꯒꯤ ꯀꯣꯜ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯎꯔꯤ ꯇꯥꯕꯁꯨ ꯀꯣ ꯌꯥꯝ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯐꯝꯗꯨ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯂꯝꯗꯝꯗꯨꯒꯤꯁꯨ ꯃꯥꯏ ꯑꯃ ꯑꯣꯏꯖꯔꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯅꯍꯥꯟꯒꯩ ꯑꯗꯨꯝ ꯐꯣꯟ ꯇꯧꯕ ꯁꯨꯐꯪ ꯐꯪꯗꯕꯀꯣ ꯍꯣꯏ ꯍꯣꯏ ꯁꯨꯝ ꯋꯥ ꯍꯥꯏꯅꯤꯡꯕꯗꯣ ꯏꯁꯤꯡ ꯆꯥꯎꯔꯤꯉꯩ ꯀꯥꯟꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯗ ꯑꯗꯨꯗ ꯍꯥꯏꯅꯤꯡꯕꯗꯨ ꯐꯣꯟ ꯁꯨꯡ ꯐꯪꯗꯕ ꯐꯪꯗꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯁꯤ ꯁꯤꯈꯣꯡꯁꯤꯗꯒꯤ ꯊꯧꯕꯥꯜꯐꯥꯎ ꯆꯠꯄꯗꯣ ꯑꯁꯤꯗ ꯂꯥꯏꯟꯗ ꯆꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯆꯠꯆꯕꯗ ꯃꯣꯏ ꯒꯥꯔꯤꯗꯨꯗ ꯑꯣꯛꯇꯣ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯊꯧꯕꯥꯜ ꯌꯧꯕ ꯇꯣꯡꯕꯁꯤꯗ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯣꯛꯇꯣ ꯇꯣꯡꯕꯗꯨꯗ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯄꯩꯁꯥꯗꯨꯁꯨ ꯍꯦꯟꯅ ꯂꯧꯔꯦꯕꯀꯣ ꯏꯁꯤꯡ ꯆꯥꯕ ꯂꯥꯟꯗꯔꯤ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯆꯥꯎꯔꯛꯏꯗꯣ ꯈꯪꯗꯕꯩ ꯆꯠꯄꯅꯦꯕ ꯏꯁꯤꯡ ꯆꯥꯎꯔꯝꯕꯒꯤ ꯚꯔꯥ ꯍꯦꯟꯒꯠꯂꯤꯕ ꯚꯔꯥꯗꯨꯁꯨ ꯍꯦꯟꯅ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯆꯠꯅꯦꯅ ꯆꯠꯂꯦ ꯑꯗꯨꯒ ꯂꯝꯈꯥꯡ ꯌꯧꯕꯗ ꯏꯁꯤꯡꯗꯣ ꯆꯥꯎꯁꯤꯜꯂꯛꯄꯗꯨꯗꯤ ꯃꯥ ꯑꯇꯩ ꯒꯥꯔꯤꯁꯨ ꯃꯌꯥꯝ ꯂꯥꯜꯂ ꯆꯠꯅꯩꯅꯦꯕ ꯃꯥꯗꯤ ꯂꯥꯟꯕ ꯉꯝꯃꯔꯣꯏ ꯑꯃꯨꯛꯁꯨ ꯍꯥꯏꯔꯕ ꯃꯥ ꯂꯥꯟꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏ ꯄꯩꯁꯥꯗꯨꯁꯨ ꯍꯥꯟꯅ ꯂꯣꯏ ꯂꯧꯁꯟꯕꯤꯔꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯍꯟꯗꯣꯛ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯚꯔꯥ ꯑꯗꯨꯗꯤ ꯑꯗꯨꯐꯥꯎꯒꯤ ꯚꯔꯥ ꯄꯤꯔꯣ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯍꯥꯏꯕꯗꯣ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯤ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯇꯣꯡꯉꯤꯗꯨꯁꯨ ꯑꯗꯣ ꯑꯩꯁꯨ ꯏꯆꯥ ꯆꯦꯜꯂꯦꯕ ꯏꯆꯥ ꯄꯤꯕ ꯆꯦꯜꯂꯦ ꯑꯗꯣ ꯇꯣꯡꯕ ꯑꯉꯥꯡ ꯃꯆꯥ 3 ꯑꯃꯒ ꯑꯩꯈꯣꯏ ꯃꯤ 4-5 ꯇꯣꯡꯉꯦꯕ ꯑꯗꯨ ꯇꯣꯡꯕ ꯂꯥꯜꯂ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯂꯝꯈꯥꯡ ꯃꯤ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯒꯅꯨꯒ ꯇꯧꯔꯛꯑꯦ ꯑꯁꯤ ꯂꯥꯏꯅ ꯑꯗꯨ ꯑꯇꯣꯞꯄ ꯁꯉꯥꯏꯌꯨꯝꯐꯝꯗꯩ ꯑꯣꯛꯇꯣ ꯑꯩꯈꯣꯏ ꯐꯅ ꯀꯨꯏꯅ ꯒꯥꯔꯤꯗꯨꯗꯩ ꯀꯨꯝꯃꯦ ꯑꯗꯣ ꯍꯟꯕꯤꯔꯣꯃꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯕꯗꯣ ꯃꯥ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯃꯥ ꯑꯗꯨ ꯄꯩꯁా ꯍꯟꯇꯣꯛꯑꯁꯨ ꯌꯥꯗ꯭ꯔꯦ ꯏꯁꯥꯗꯤ ꯀꯔꯤ ꯂꯝꯅꯤꯉꯣꯅꯣ ꯈꯥꯉꯕꯣꯛꯇꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯥꯝ ꯆꯠꯆꯕꯅꯦꯕ ꯑꯗꯨꯗ ꯒꯥꯔꯤ ꯁꯉꯥꯏꯌꯨꯝꯐꯝꯗꯒꯤ ꯑꯣꯛꯇꯣ ꯑꯃ ꯂꯥꯛꯑꯦ ꯃꯔꯛꯇꯨꯗ ꯑꯗꯨꯒ ꯁꯉꯥꯏꯌꯨꯝꯐꯝꯒꯤ ꯑꯣꯛꯇꯣꯗꯨꯗꯤ ꯗꯕꯨꯗꯤ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯨ ꯍꯥꯟꯅ ꯂꯣꯏ ꯂꯧꯁꯟꯕꯤꯔꯦ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯂꯧꯔꯤꯅꯦ ꯑꯗꯨ ꯂꯨꯄꯥ 50 ꯂꯧꯕꯗꯣ ꯂꯨꯄꯥ 50 ꯍꯌꯦꯡꯒꯩꯗꯤ ꯑꯗꯣ ꯀꯨꯝꯃꯝꯗꯥꯏꯗ ꯄꯤꯌꯣ ꯚꯔꯥꯗꯣ ꯍꯥꯟꯅ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯚꯔꯥ ꯍꯥꯟꯅ ꯄꯤꯁꯜꯂꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯒꯥꯔꯤ ꯑꯇꯩ ꯑꯇꯣꯞꯄ ꯆꯠꯂꯔꯣꯏꯅ ꯇꯧꯕꯗꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯂꯧꯁꯟꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯤꯡ ꯆꯥꯎꯕꯗ ꯆꯠꯂꯣ ꯌꯥꯗ꯭ꯔꯅ ꯇꯧꯕꯗꯨꯗ ꯆꯠꯂꯦꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯅ ꯄꯤꯔꯨꯕꯅꯦꯕ ꯐꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯚꯔꯥ ꯐꯥꯖꯟꯕꯤꯔꯣ ꯚꯔꯥꯗꯤ ꯀꯣꯟꯅ ꯄꯤꯕꯤꯌꯨ ꯚꯔꯥꯗꯤꯀꯣ ꯀꯣꯟꯅ ꯄꯤꯒꯗꯧꯅꯤ ꯌꯧꯔꯀꯥꯟꯗ ꯄꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯩꯌꯦꯕ ꯑꯗꯨ ꯅꯠꯇ ꯇꯥꯔꯗꯤ ꯃꯣꯏꯅ ꯉꯝꯅꯦꯕ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔ ꯐꯣꯇꯣꯗꯤ ꯉꯔꯥꯡ ꯊꯥꯔꯛꯈꯤꯗ꯭ꯔꯕ꯭ꯔꯥ ꯐꯣꯇꯣ ꯊꯥꯈꯤꯕ꯭ꯔꯥ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯄ ꯌꯥꯏ 08ꯗꯀꯣ 08ꯗꯗꯤ ꯀꯩꯅꯣꯗꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝ ꯀꯝꯄ꯭ꯌꯨꯇꯔꯒ ꯁꯝꯅꯔꯤꯕ ꯏꯁꯩ ꯈꯟꯕꯒꯤ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ 0808ꯇꯣ ꯑꯗꯩꯗ ꯊꯥꯕꯤꯔꯁꯨ ꯌꯥꯏꯀꯣ ꯊꯣꯛꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯊꯕꯛ ꯆꯠꯆꯕꯗ ꯍꯩꯖꯗꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯣꯇꯣ ꯊꯧꯕ ꯑꯃꯅ ꯃꯥ ꯌꯨꯝ ꯗꯣꯂꯥꯟ ꯃꯊꯣꯟ ꯀꯩꯁꯨ ꯁꯥꯡ ꯉꯝꯄꯣꯟꯇꯦ ꯃꯥꯁꯨ ꯆꯠꯂꯤꯕꯅꯤꯅ ꯃꯣꯏꯁꯨ ꯇꯔꯟꯗ ꯆꯠꯄꯅꯤꯅꯅꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯇꯥꯅ ꯉꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨ ꯑꯣꯇꯣ ꯇꯣꯡꯉꯩꯁꯤꯁꯨ ꯃꯁꯥꯒꯤ ꯒꯥꯔꯤ ꯂꯩꯇꯅ ꯑꯗꯨꯝ ꯇꯣꯡꯖꯕ ꯌꯥꯎꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯖꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉ ꯆꯠꯄ ꯌꯥꯎꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯇꯥꯏ ꯍꯥꯏꯗꯨꯅꯤ ꯀꯣ ꯊꯣꯛꯏ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯗꯒꯤ ꯀꯔꯤꯅꯣ
namdana aina lupa yang khai chama tonga aina lahoraga karibu haitare nam thak toro loro karibu nungai do natra amore punamak se khone ta haruba yadi uruba yadi logre call to view toram sida hello mingalai fongai view hello madam NG mencha call di paika chare do tana drabra hello oh to pai view ko Sa engineer tani han sabno sari sa oh video na lata le mayam ki thong jai sa ai si sai gi pa se pa da ama iya mama na ma do cancel gya adu ai ti se sang ai gi thabo ang tang ni halak da ngai di sa kuyo na ni hai ge ge taw Kesu kai di madam koi dum sasaro rage dum satpang ya da bangai di satringe da yaw de do adum nungai na dum tabiro ko na hayeng bido ocharake ko koi chasaru ge ge chatpok chatrimni na koi yaw de to do nungai tre ko kesu kai di koi mahut sila dum chasarage ko dum nungai na ya sa am nungai jara to po afam di kari happening ni madam to po afam hanung sa ai madam so la do ma kana sa ma kana ho ji mo yum de lai na to Oh, mayum de lay, mama thau chen na hojik se amaga mok amagi sat mari mata yum chat pada ma mayum da tumbok sangdre phone bok pai dre oh dum busy oi mara ko iya no pa de la e ba sa no piga hoi sida ada ma hai de ma di se ton ha ko no hai ya no pa na ai ni ma ko de na Australia da la ye ran so la du kana da thagalak ba sa na bok tai ui nang u bran hai ba ui ma hai ai ui lei hai hoi manang nupa do sama ga yam di me hai nan nupa do ba hoi yam no aje me da ai eng so koina sida am tang koi la ambagi hai tare sitana la ambagi koi do sumateng me am pang bi ba khot ba to do gi chama tang samin na si hai dena koina su ko bani ano hai eng sida su la kani la pa di do ma singan na di la oi do ri maram di mathau si am chin ba hai tare aduna am khara thenglap chaba nang na ba di lak thori hai tare hatu hai tare ibai du di oro ibai du di sakre ma de mok thobak ama mok lebagi hai tare ne ko anyway thank you so much sagachari tapir ko medam ko tension jage ai matam nam sang lo dana ngasi di keno ha kana thabak ji chakada ba su leibani na hai tare ko ona phabai hai phaba koi blog adum uhonjarake mapo moina chatlibedu do khoni satkiba khara su thagachabagi su leiri ai Diamond TV Plus da dum thagacharake sibida oina punna koi member sing ne yeng na ba ai wai phobda koi gi record mo ho godori bani na maina to se hello mingam de lei from my view hello boy imam marito bine sem ko yeng gi gi mataram noksari tapiu kari wa from my bening ba cha thagachari bya pro thagachari oi cha gi kari kai thakap si lo yeng e picnic jere Thagat pado pang thada sum thagat pado mina pakte hai ne na pakhacha dana ko thagat pado yam phate mi ata yeng do khoi imung manung mayam se dum yeng lore na ko hoi mai tau jari mayam na sak utpana tabi da lambi da su kharo utpiro hai base yawe lambi utpaga sak utpaga karam phage na aina hangjari ba na hoi lambi su usarake sak su usarake na hoi dum phate mayam na lambi utpiro hai base yawe oh anyway lambi ut pasi aure ado ana wo thaga charake ma ani ma su sembal loi sale hoi ko sum oh chako bu chu yok selak pasti nungai chu poi nungai tam su yawi tau je kali dorni ne ke ma tum tumin adum ho hon galo loi sangal lor nungai tum khalo ke dorni ko wa na bani hoi wa na bu khan ge harati dum wa bi yai nungai na bu dum khan ge harati nungai bi yai atra hoi cha nu pi ga ti na nu pi ju hakum lei hidre de cha ko je bane adu be yaw da bai su ngai ta ba to aduni hantak ti mo yaw de di nungai ra roi do aduna atra adum hoi yeng da di ya ti do te cha su ju do su tan ning bani na adu su ko ba hai ta re hatam ti a wang pom da ko ta re hoi yam vare ma
ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯌꯥꯎꯊꯣꯛꯄꯤꯔꯣ ꯃꯇꯝꯒꯤꯅꯤꯃ ꯍꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯆꯥꯛꯀꯧꯕ ꯃꯥꯒꯤ ꯐꯤꯔꯣꯏ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯑꯗ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯅꯤꯉꯣꯜꯁꯤꯡꯗꯣ ꯆꯥꯛꯀꯧꯕ ꯃꯤꯁ ꯇꯧꯗꯅ ꯑꯗꯨꯝ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨꯃꯛ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯉꯥꯜꯂꯨꯔꯁꯨ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯧꯕꯤꯅꯕ ꯂꯩꯇꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯒꯤꯗꯤ ꯆꯠꯄ ꯐꯪꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯆꯠꯂꯣꯏꯗꯧꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯅ ꯀꯧꯗꯕ ꯀꯔꯤꯝ ꯍꯥꯏꯗꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯍꯧꯈ꯭ꯔꯁꯅꯨ ꯃꯁꯤꯗ ꯂꯣꯏꯈ꯭ꯔꯁꯅꯨꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯨꯡ ꯑꯃꯒꯤ ꯌꯦꯡꯉꯨꯔꯗꯤꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣ ꯃꯆꯥ ꯅꯤꯉꯣꯜꯗꯨꯅ ꯃꯌꯨꯝ ꯄꯥꯟꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯂꯩꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯨꯅ ꯂꯩꯕ ꯑꯗꯨꯗ ꯆꯥꯛꯀꯧꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯂꯩꯔꯣꯏ ꯈꯔ ꯂꯩꯔꯀꯥꯟꯗꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯇꯕ ꯌꯥꯎꯔꯛꯀꯅꯤ ꯑꯋꯥꯠꯄ ꯂꯩꯔꯀꯥꯟꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯃꯄꯤ ꯇꯩꯊꯣꯛꯅꯈꯤꯕꯁꯤꯅ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯑꯗꯨꯅꯤ ꯐꯔꯦ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯁꯅꯨ ꯑꯗꯨꯝ ꯇꯔꯥꯝꯅ ꯑꯗꯨꯝ ꯑꯣꯛꯁꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯆꯠꯈꯤꯒꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯆꯠꯈꯤꯒꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯣꯛꯁꯤꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯦ ꯍꯜꯂꯣ 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 ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯆꯤꯡꯊꯥ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯔꯨꯄꯃꯥ ꯈꯥꯡꯉꯦꯝꯕꯝ ꯇꯥꯛꯄꯤꯌꯨ ꯅꯤꯔꯨꯄꯃꯥ ꯀꯩ ꯍꯥꯏꯕꯅꯤꯡꯉꯤ ꯁꯥꯔ ꯍꯣꯏꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯖꯩ ꯑꯗꯣ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯥ ꯖꯤꯅꯤ ꯇꯥꯈꯤꯗ꯭ꯔꯦ ꯀꯗꯥꯏꯗ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯣꯠ ꯁꯥꯟꯅꯐꯝ ꯑꯃ ꯂꯩꯌꯦ ꯑꯗꯩꯗꯤ ꯌꯣꯠ ꯁꯥꯟꯅꯐꯝꯗꯨꯗ ꯑꯣꯏꯅ ꯌꯥꯎꯔꯦ ꯌꯣꯠ ꯁꯥꯟꯅꯔꯤ ꯃꯁꯥꯒ ꯌꯥꯝ ꯁꯦꯝꯃꯤ ꯃꯥ ꯈꯔ ꯂꯩꯔ ꯌꯥꯎꯖꯔꯅꯤ ꯀꯣꯜ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯦꯅꯤꯋꯦ ꯀꯣꯜꯁꯨ ꯊꯝꯈ꯭ꯔꯦ ꯑꯦꯅꯤꯋꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯪꯕꯅꯤ ꯑꯗꯨꯝ ꯌꯥꯎꯍꯟꯅꯤꯡꯕ ꯈꯣꯠꯍꯟꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯅꯁꯨ ꯊꯧꯔꯝꯁꯤ ꯑꯗꯨꯝ ꯌꯥꯎꯍꯧꯔꯒ ꯈꯔ ꯁꯨꯝ ꯍꯩꯍꯧꯅꯕꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯝ ꯌꯥꯎꯖꯔꯛꯁꯅꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯁꯂꯨꯡꯕꯝꯗꯒꯤ ꯏꯕꯦꯝꯃꯅꯦ ꯇꯔꯥꯃꯨꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣꯒꯤ ꯁꯥꯔꯒꯤ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯆꯠꯀꯗꯕꯗꯣ ꯃꯥꯏ ꯄꯥꯛꯅ ꯆꯠꯄꯤꯌꯨ ꯁꯥꯔ ꯑꯗꯣ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯍꯔꯤꯄꯤꯌꯥꯔꯤꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇ ꯂꯥꯛꯆꯔꯝꯕꯗꯨꯅꯦ ꯁꯥꯔ ꯆꯠꯃꯤꯟꯅꯕꯁꯨ ꯑꯗꯩ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯍꯣꯏ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯑꯃꯨꯛ ꯂꯥꯛꯀꯦꯅ ꯈꯜꯂꯤ ꯁꯥꯔ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯗꯣꯅꯔꯁꯨ ꯅꯨꯃꯤꯠꯇꯣ ꯗꯣꯅꯔꯁꯨ ꯌꯥꯎꯕ ꯈꯣꯠꯄꯒꯤ ꯇꯧꯒꯦ ꯃꯦꯗꯥꯝꯒꯕꯨꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯀꯣ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯅꯨꯃꯤꯠꯇꯨꯁꯨ ꯈꯔ ꯍꯩꯒꯧꯅꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯕꯗꯨꯁꯨ ꯍꯧꯒꯠꯂꯛꯄ ꯆꯍꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦꯅꯗꯤ ꯍꯥꯏꯔꯝꯕꯅꯦ ꯃꯦꯗꯥꯝꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯃꯔꯛꯁꯤꯗ ꯌꯥꯎꯁꯨ ꯌꯥꯏꯅꯗꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯆꯍꯤ ꯍꯧꯕꯗ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯍꯥꯏꯔꯝꯃꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗ ꯄꯥꯡꯕꯤꯌꯣ ꯁꯥꯔ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯩꯁꯨ ꯐꯅꯤ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯁꯤꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯑꯩ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯃꯌꯥꯝ ꯂꯩꯕꯩ ꯉꯝꯃꯤꯅꯤ ꯑꯗꯣ ꯉꯔꯥꯡ ꯐꯥꯎꯗ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯗꯦ ꯑꯩꯅ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯩꯌꯦꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯝꯗ꯭ꯔꯦꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯑꯗꯣ ꯈꯔ ꯑꯗ ꯑꯩꯅ ꯍꯥꯏ ꯑꯗꯨ ꯈꯔ ꯍꯥꯞꯄ ꯂꯣꯏꯔꯦꯅꯦ ꯅꯠꯇꯧꯅ ꯍꯥꯏ ꯈꯔ ꯑꯃꯁꯨ ꯂꯩꯌꯦ ꯅꯣꯏ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯝꯃꯤ ꯀꯥꯏꯖꯩꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤꯅꯣꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯃꯥꯏꯗꯨꯁꯨ ꯆꯥꯡ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯁꯤꯡꯒꯩ ꯄꯤꯗꯧꯅꯦ ꯀꯩꯁꯨ ꯂꯩꯇꯦ ꯂꯨꯄꯥ 10,000 ꯀꯛꯄꯤꯔꯁꯨ ꯌꯥꯏ 50 ꯀꯛꯄꯤꯔꯁꯨ ꯌꯥꯏ 10 ꯀꯛꯄꯤꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦꯕ ꯂꯨꯄꯥ ꯁꯨꯛ ꯄꯤꯗꯧꯅꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯉꯣꯟꯗꯗꯤ ꯂꯨꯄꯥ ꯁꯨꯛ ꯄꯤꯒꯤ ꯃꯉꯣꯟꯗ ꯂꯨꯄꯥ ꯁꯨꯛ ꯄꯤꯒꯤ ꯍꯥꯏꯕ ꯅꯤꯌꯣꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯁꯦꯝꯈ꯭ꯔꯦ ꯃꯔꯝꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯑꯅꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯂꯨꯄꯥ ꯐꯤꯛꯁ ꯂꯨꯄꯥ ꯑꯁꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯁꯨꯝ ꯄꯤꯅꯦꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯃꯥꯏꯗꯨꯁꯨ ꯑꯅꯥꯕꯗꯨꯁꯨ ꯑꯗꯨꯒꯤ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯅ ꯍꯥꯏꯖꯔꯨꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯦꯗꯝ ꯅꯟꯗꯤꯅꯤ ꯏꯆꯦ ꯀꯨꯟꯖꯔꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯗ ꯄꯤꯔꯛꯀꯦ ꯀꯩꯅꯣ ꯃꯣꯏ ꯄꯤꯗꯧꯒꯤꯁꯨ ꯂꯩꯔꯝꯕꯅꯦ ꯇꯧꯗꯅ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯄꯥ 10,000 ꯑꯃꯒ ꯍꯥꯞꯄꯤꯔꯛꯑꯦ ꯈꯨꯕꯥꯛ ꯍꯧꯅ ꯑꯝꯇ ꯈꯨꯕꯤꯌꯨ ꯃꯌꯥꯝ
ꯍꯧꯅ ꯑꯉꯝꯕꯅ ꯑꯗꯨꯝ ꯍꯥꯞꯁꯅꯣ ꯉꯝꯗꯕꯅ ꯑꯗꯨꯝ ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯣ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯄꯤꯗꯦ ꯑꯁ ꯔꯦꯗꯤꯑꯣ ꯇꯥꯕ ꯏꯀꯥꯏꯖꯔꯦꯗ ꯀꯣꯜ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯅꯣ ꯑꯗꯨ ꯈꯟꯕꯤꯒꯅꯨ ꯑꯗꯨ ꯈꯟ ꯇꯥꯔꯕ ꯑꯗꯣꯝ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯄꯤꯛꯄ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯑꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯀꯩꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯑꯉꯝꯕꯅ ꯉꯝꯕꯒꯤ ꯃꯍꯨꯝ ꯁꯥꯁꯅꯨ ꯉꯝꯗꯕ ꯑꯩꯈꯣꯏ ꯉꯝꯗꯕꯒꯤ ꯃꯍꯨꯝ ꯁꯥꯁꯦ ꯑꯩ ꯁꯦꯜ ꯄꯥꯏꯖꯗ꯭ꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯅꯥꯛ ꯈꯨꯟꯁꯤ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯁꯤ ꯀꯩꯗꯧꯒꯦ ꯅꯣꯛꯄ ꯌꯥꯕ ꯃꯐꯝꯗ ꯅꯣꯛꯁꯤ ꯀꯞꯄ ꯌꯥꯕ ꯃꯐꯝꯗ ꯀꯞꯁꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯐꯝꯗ ꯅꯨꯡꯁꯤꯔ ꯂꯣꯏꯔꯦꯅꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯤꯕ ꯉꯝꯕꯗꯨꯗꯤ ꯉꯝꯅꯦꯅ ꯑꯩꯁꯨ ꯈꯜꯂ ꯍꯥꯏꯔꯛꯏꯅꯦꯕ ꯉꯝꯃꯣꯏꯗꯧꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯃꯤꯗ ꯑꯩ ꯂꯨꯄꯥ 5,000 ꯄꯤꯗꯕ ꯌꯥꯗꯦ 10 ꯄꯤꯗꯕ ꯌꯥꯗꯦꯕ ꯂꯩꯇꯦꯕ ꯑꯗꯨꯒ ꯊꯃꯣꯏ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄ ꯃꯤꯅ ꯉꯥꯡꯕꯗ ꯅꯦꯒꯦꯇꯤꯚꯤꯇꯤ ꯃꯤ ꯑꯃꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯅꯦꯒꯦꯇꯤꯞꯇ ꯄꯨꯅꯅꯕ ꯋꯥꯍꯩ ꯑꯃ ꯂꯥꯟꯅꯅꯕ ꯃꯤꯉꯣꯟꯗ ꯀꯛ ꯇꯧꯅꯕꯒꯤ ꯋꯥ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯃꯦꯝꯕꯔꯁꯤꯡꯁꯤꯗ ꯑꯌꯥꯝꯕꯅ ꯑꯗꯨꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯕꯨ ꯂꯥꯟꯅꯁꯨ ꯄꯪꯂꯧ ꯂꯧꯗꯕ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯗꯦ ꯐꯠꯇꯕꯁꯨ ꯈꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯐꯕ ꯉꯥꯛꯇ ꯈꯜꯂꯤꯉꯩꯗ ꯃꯤꯅ ꯑꯩꯉꯣꯟꯗ ꯆꯤꯟꯗꯅ ꯔꯥꯝ ꯔꯥꯝ ꯍꯥꯏꯔꯒ ꯊꯃꯣꯏꯗ ꯄꯨꯛꯆꯦꯞꯇ ꯊꯥꯡꯅ ꯌꯦꯞꯁꯜꯂꯛꯑꯗꯤ ꯀꯩꯗꯧꯅꯤ ꯈꯟꯒꯗꯕꯅꯤ ꯐꯠꯇꯕꯁꯨ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯗꯃꯛ ꯃꯇꯝ ꯂꯩ ꯃꯗꯨꯒꯤꯗꯃꯛ ꯃꯐꯝ ꯂꯩ ꯃꯤ ꯑꯃꯒꯤ ꯏꯪꯒꯤꯠ ꯂꯣꯏꯅ ꯂꯩ ꯃꯤ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯂꯨꯛ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯈꯨꯠ ꯁꯝꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯍꯨꯠ ꯂꯩꯊꯣꯛꯈꯤꯕ ꯃꯈꯨꯠ ꯅꯥꯟꯊꯣꯛꯈꯤꯕ ꯀꯥꯟꯗ ꯄꯨꯛꯆꯦꯞꯇ ꯊꯥꯡꯅ ꯊꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯆꯦꯜꯂꯣꯏꯗꯕꯅꯤ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯔꯣꯏꯗꯕꯅꯤ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯒꯗꯕꯅꯤ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯅꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃ ꯂꯩꯇꯦꯕ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯥꯡꯕꯤꯔꯛꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯉꯔꯥꯡꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯅꯨꯡꯗꯥꯡꯗꯀꯣ ꯅꯨꯡꯗꯥꯡ ꯄꯨꯡ 7:30 ꯐꯥꯎꯗꯤ ꯑꯩꯅ ꯑꯁ ꯄꯩꯁꯥꯁꯦ 50-60 ꯁꯨꯔꯅꯤꯁꯦ ꯒꯥꯅ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯣꯏ ꯌꯥꯗꯧꯁꯨ ꯅꯠꯇꯦ ꯑꯩ ꯊꯧꯗꯨꯕꯣꯕ ꯌꯦꯡꯉꯣꯕ ꯇꯧꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯂꯨꯄꯥ 100 ꯍꯧꯔꯒꯅ ꯃꯊꯪ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯕꯤꯌꯨ ꯍꯥꯏꯁꯦ ꯌꯥꯎꯗ꯭ꯔꯦꯅ ꯉꯁꯤ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣꯕ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯆꯠꯃꯤꯟꯅꯁꯦꯕ ꯅꯣꯡꯃ ꯌꯥꯎꯗ꯭ꯔꯦꯗꯅ ꯐꯦꯃꯤꯂꯤꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯣꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯕ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏꯒ ꯅꯛꯁꯤꯟꯅꯕꯤꯌꯣ ꯑꯩꯈꯣꯏ ꯊꯧꯔꯝ ꯌꯥꯎꯕꯤꯌꯣꯕ ꯄꯨꯛꯆꯦꯟ ꯇꯤꯡꯕꯤꯌꯣꯕ ꯑꯗꯨꯝ ꯀꯣ ꯅꯦꯒꯦꯇꯤꯚꯤꯇꯤ ꯁꯟꯗꯣꯛꯄꯤꯒꯅꯣꯕ ꯄꯣꯖꯤꯇꯤꯚ ꯌꯥꯝ ꯑꯣꯏꯁꯦ ꯄꯣꯂꯥꯏꯠ ꯑꯣꯏꯁꯦꯕꯀꯣ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯨꯝ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯍꯦꯟꯕ ꯀꯩ ꯂꯩꯒꯦ ꯑꯩ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯑꯩ ꯚꯣꯠ ꯂꯦꯞꯀꯦ ꯑꯩ ꯑꯣꯏꯖꯕ ꯊꯤꯒꯦꯅ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯦ ꯉꯥꯡꯊꯣꯛꯄ ꯍꯥꯏꯗꯣꯛꯈꯤꯕꯗ ꯃꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯕ ꯑꯗꯨꯝ ꯚꯥꯔꯤ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯑꯩ ꯂꯥꯏꯁꯨ ꯅꯠꯇꯅ ꯄꯨꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯗꯨꯗꯩ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯩ ꯊꯧꯔꯝꯁꯤꯒꯤ ꯂꯥꯁ ꯀꯣꯜ ꯑꯣꯏꯖꯒꯦ ꯃꯈꯥ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯂꯧꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯥꯁ ꯀꯣꯜꯁꯤꯗꯒꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯃꯌꯥꯝꯕꯝ ꯄꯨꯔꯅꯤꯃꯥ ꯁꯤꯡ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯅꯤꯡꯊꯧ ꯄꯔꯦꯡꯗꯒꯤꯅꯤ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯥꯔ ꯀꯩꯅꯣ ꯁꯨꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯖꯤꯛꯇꯪ ꯁꯨꯝ ꯃꯇꯥꯡꯗ ꯊꯝꯖꯒꯦ ꯇꯧꯕꯅꯤꯗ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯨꯟꯖꯔꯝꯕꯗ ꯁꯥꯔ ꯑꯩꯁꯤ ꯆꯍꯤ 1-2ꯁꯦ ꯈꯖꯤꯛꯇꯪ ꯋꯥꯕꯗꯒꯤ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕꯁꯨ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯣꯅꯔ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯟꯖꯕ ꯈꯣꯠꯆꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯟꯅꯗꯤ ꯈꯔ ꯁꯨꯝ ꯌꯥꯎꯖꯕ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗ ꯁꯨꯝ ꯌꯥꯎꯖꯕ ꯄꯥꯝꯖꯕꯒꯤ ꯌꯥꯎꯖꯔꯝꯕꯅꯦꯕꯀꯣ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥ ꯃꯇꯝ ꯂꯥꯛꯆꯅꯤꯗ ꯑꯗꯨꯝ ꯉꯝꯕ ꯃꯇꯝ ꯁꯣꯏ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯁꯤꯀꯣ ꯍꯣꯏ ꯃꯌꯥꯝꯒꯤ ꯁꯨꯝ ꯃꯔꯛꯇ ꯇꯤꯜꯂꯒ ꯁꯨꯝ ꯌꯥꯎꯔꯒ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯍꯧꯖꯤꯛꯀꯥꯟ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯗ ꯁꯥꯔ ꯑꯩ ꯂꯩꯖꯔꯦꯕꯀꯣ ꯂꯩꯖꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯃꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯥꯔ ꯑꯩ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯅꯤꯡꯗꯕꯩꯗꯤ ꯅꯠꯆꯗꯕꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏ ꯐꯦꯃꯤꯂꯤꯗ ꯃꯋꯥ ꯅꯥ ꯇꯥꯕ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯈꯤꯕꯗꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯖꯗꯕ ꯑꯗꯨꯒꯤ ꯁꯨꯝ ꯁꯥꯔꯗ ꯁꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯒ ꯐꯣꯡꯗꯣꯛꯆꯕꯅꯤ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯃ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯁꯥꯔ ꯃꯅꯥꯎꯅ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ
ꯑꯔꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯏꯅꯥꯈꯨꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯂꯣꯏ ꯂꯩꯕꯤꯗꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯑꯉꯝꯕ ꯈꯔ ꯁꯨꯝ ꯄꯨꯊꯣꯛꯅꯔꯛꯄꯗ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯏꯅꯗꯤ ꯈꯟꯖꯕ ꯁꯥꯔ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯑꯩꯈꯣꯏ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯉꯝꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯂꯩꯌꯦꯕꯀꯣ ꯀꯛꯆꯤꯡꯗ ꯍꯥꯏꯔꯒꯁꯨ ꯀꯛꯆꯤꯡꯗ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯒ ꯍꯥꯏꯗꯤ ꯇꯥꯗꯕ ꯎꯗꯕ ꯁꯥꯔꯒ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯁꯥꯔ ꯑꯁꯤꯒꯨꯝꯕꯁꯤ ꯁꯥꯔ ꯅꯅꯥꯎꯒꯤ ꯃꯣꯠꯇ ꯁꯨꯝ ꯃꯈꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯒ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯅꯅꯥꯎꯅ ꯁꯨꯝ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯅꯅꯥꯎꯒꯤ ꯃꯣꯠꯅꯤꯀꯣ ꯁꯥꯔꯁꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥ ꯑꯗꯣꯝꯗ ꯈꯜꯂꯒꯨꯝꯁꯤꯗ ꯀꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯗ ꯑꯐꯕ ꯌꯥꯏꯐꯕ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯥꯏꯔꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯜꯂꯛꯄ ꯃꯥꯟꯒꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯄꯥꯡꯃꯤꯟꯅꯔꯤꯕ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯑꯩꯈꯣꯏ ꯈꯔ 1,200 ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯄꯥꯡ ꯉꯝꯗꯦ ꯈꯪꯉꯤ ꯑꯗꯣ ꯃꯈꯣꯏꯅ ꯊꯥꯒꯤ ꯄꯩꯁꯥ ꯊꯥꯡꯉꯛꯈꯤꯕ ꯑꯗꯒꯤ ꯊꯥꯡꯉꯛꯈꯤꯗꯕ ꯊꯥꯡꯉꯛꯄ ꯑꯃꯨꯛ ꯊꯥꯡꯈꯤꯕ ꯑꯗꯨ ꯌꯥꯎꯔꯕꯅꯤ ꯃꯣꯏ ꯁꯔꯨꯛ ꯈꯔ ꯑꯩꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯊꯥ 3 ꯄꯩꯁꯥ ꯊꯥꯡꯉꯛꯇ꯭ꯔꯗꯤ ꯃꯦꯝꯕꯔꯗꯨ ꯀꯛꯊꯠꯄꯒꯅ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯥꯝ ꯑꯅꯤꯔꯛꯇ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯂꯧꯊꯣꯔꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯍꯥꯏ ꯂꯧꯊꯣꯛꯎꯔꯅꯨ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯑꯗꯨꯒ ꯃꯁꯥꯅ ꯇꯣꯛꯀꯦ ꯈꯜꯂꯒꯅ ꯃꯥꯅ ꯂꯦꯞ ꯆꯠꯆꯔꯁꯅꯨ ꯑꯗꯣ ꯂꯦꯞ ꯆꯠꯂꯕ ꯐꯥꯎꯕꯗ ꯍꯥꯏꯐꯦꯠ ꯍꯪꯉꯝꯃꯣ ꯂꯦꯞ ꯆꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯇꯣꯛꯑꯒꯦꯅ ꯈꯟꯕꯤꯔꯕ꯭ꯔꯥ ꯅ ꯍꯪꯉꯝꯃꯣ ꯑꯝꯇꯪ ꯍꯣꯏ ꯑꯩ ꯉꯝꯃꯀꯥꯟꯗ ꯌꯥꯎꯖꯔꯒꯦꯅ ꯍꯥꯏꯔꯣ ꯑꯣꯀꯦ ꯂꯦꯠ ꯗꯦꯝ ꯒꯣ ꯆꯠꯆꯈ꯭ꯔꯁꯅꯨ ꯑꯗꯨꯅꯀꯣ ꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯎꯔꯦ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯌꯥꯎꯔꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯜꯂꯒꯨꯝꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯏ ꯄꯩꯁꯥ ꯑꯗꯨꯝ ꯐꯖꯅ ꯄꯥꯏꯕ ꯌꯥꯎꯏ ꯑꯌꯥꯝꯕꯅ ꯆꯥꯡꯆꯠꯇ ꯄꯥꯏꯗꯦ ꯁꯨꯕ ꯅꯣꯝꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝꯕꯗꯣ ꯃꯣꯏꯁꯤꯗ ꯎꯆꯦꯛꯁꯤꯡꯅ ꯑꯇꯤꯌꯥꯗ ꯄꯥꯏꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯟꯅꯕ ꯎꯆꯦꯛꯁꯤꯡꯅ ꯄꯥꯏꯃꯤꯟꯅꯩ ꯄꯥꯠꯇ ꯆꯥꯛꯇꯥꯕ ꯃꯁꯦꯝꯗꯅꯦ ꯂꯣꯏ ꯃꯥꯟꯅꯕ ꯃꯁꯦꯟ ꯆꯥꯛꯇꯥꯃꯤꯟꯅꯩ ꯑꯗꯨꯅ ꯆꯔꯣꯏꯒ ꯀ꯭ꯋꯥꯛꯀ ꯄꯥꯏꯃꯤꯟꯅꯗꯦ ꯋꯥꯍꯣꯡꯒ ꯀ꯭ꯋꯥꯛꯀꯁꯨ ꯄꯥꯏꯃꯤꯟꯅꯗꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯃꯥꯒꯤ ꯃꯥꯟꯅꯕ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯟꯅꯕ ꯃꯌꯥꯝ ꯆꯪꯖꯔꯛꯁꯅꯨ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯠꯇꯦꯅ ꯂꯩꯔꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯅꯦꯝꯃꯦꯅ ꯈꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯒ ꯃꯥꯟꯅꯕ ꯑꯩꯈꯣꯏꯅ ꯅꯦꯝꯃꯤꯕ ꯊꯥꯛꯁꯤꯒ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔ ꯂꯣꯏꯔꯦ ꯑꯋꯥꯡꯕꯗꯨꯅ ꯋꯥꯡꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯑꯄꯥꯏꯕꯗꯨꯅ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯖꯁꯅꯨ ꯌꯥꯎꯔꯛꯑꯦꯗꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯡ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯊꯝꯃꯁꯤ ꯑꯗꯨꯅ ꯃꯥ ꯌꯥꯎꯔꯛꯏ ꯃꯥ ꯌꯥꯎꯔꯛꯇꯦ ꯃꯥ ꯄꯥꯡꯉꯛꯏ ꯄꯥꯡꯉꯛꯇꯦ ꯑꯩꯈꯣꯏ ꯅꯦꯕꯔ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯜꯂꯒꯨꯝꯁꯤ ꯈꯟꯁꯨ ꯈꯟꯗꯦ ꯈꯟꯁꯨ ꯈꯜꯂꯣꯏ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯛꯏꯁꯤꯗꯤ ꯑꯉꯝꯕꯅ ꯃꯥꯒꯤ ꯃꯊꯃꯣꯏꯅ ꯌꯥꯔꯕꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯊꯃꯣꯏꯗꯣ ꯃꯥꯅꯕꯨ ꯌꯥꯔꯗꯤꯅꯦ ꯑꯁ ꯂꯣꯏ ꯌꯥꯕꯅꯤ ꯊꯃꯣꯏꯅꯕꯨ ꯌꯥꯗ꯭ꯔꯗꯤꯅꯦ ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯁꯅꯨꯀꯣ ꯐꯅꯌꯥꯝ ꯉꯧꯁꯅꯨꯀꯣ ꯐꯅꯌꯥꯝ ꯄꯥꯏꯖꯅꯨ ꯌꯥꯕꯨ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯑꯗꯨꯏ ꯋꯥꯅꯤ ꯇꯦꯟꯁꯤꯟꯖꯒꯦ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥ ꯁꯣꯏꯗꯅ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ ꯌꯥꯎꯕ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯣꯠꯅꯔꯤ ꯑꯣꯖꯥ ꯄꯨꯔꯅꯤꯃꯥꯁꯨ ꯑꯩꯈꯣꯏ ꯈꯪꯖꯩꯀꯣ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥꯕ ꯌꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎꯕꯅꯤ ꯑꯩ ꯈꯪꯖꯩ ꯏꯄꯥꯒ ꯅꯥꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯕꯗꯨꯗꯤ ꯑꯗꯣ ꯑꯩꯅ ꯋꯥꯔꯦꯅ ꯑꯩ ꯏꯃꯥ ꯋꯥꯔꯦ ꯏꯃꯥ ꯂꯩꯈꯤꯗꯕꯩ ꯋꯥꯔꯦ ꯏꯄꯥ ꯂꯩꯈꯤꯗꯕꯩ ꯋꯥꯔꯦꯅ ꯑꯩꯉꯣꯟꯗ ꯁꯦꯟ ꯄꯤꯕꯤꯌꯨ ꯑꯩꯉꯣꯟꯗ ꯆꯥꯛꯊꯣꯡ ꯄꯤꯌꯨ ꯑꯩ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯀꯅꯥꯝ ꯂꯩꯁꯨ ꯂꯩꯇꯦ ꯑꯗ ꯂꯩꯇꯦꯅ ꯑꯩꯅ ꯋꯥꯔꯧꯕꯝꯁꯨ ꯂꯩꯇꯦ ꯀꯩꯗꯧꯕꯩ ꯂꯩꯗꯣꯏꯅꯣ ꯁꯦꯟ తాꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯊꯕꯛꯅꯦꯕ ꯑꯗꯨ ꯀꯅꯥꯃꯨꯒꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯄꯤꯌꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯃꯊꯥ ꯂꯩꯔꯝꯃꯦ ꯃꯁꯤꯃ ꯑꯩ ꯉꯁꯥꯏ ꯈꯪꯁꯨ ꯈꯪꯍꯧꯗꯦ ꯁꯦꯛꯁꯄꯤꯌꯔ 7th birthday the Lorembam Thoihenba son of Lorembam Shakespeare and Lorembam Ongbi Loidang Devi of Yaripok Yambe Mathak Lekai present stay at the Posting Palace place Punjab the Leiba Haibatare and many happy returns of the day Lorembam Thoihenba afaba yaifaba punsi nungsangwa Haibatare Palem Panthaudagi hena matik mayai leiraba macha oiduna sagai gi Lorembam sagai gi Yaripok lamgi aduga Sanalepak Manipur gi aduga Malem sigi oina afaba mixat leiba aduga mai sing nusi khudong thiu pun hodeng ngak thok pi dana punsi nungsangba orisanu many happy returns of the day Thoihenba Lorembam Thagachari thank you so much aduga mateng pangbirak singda Ima Nalini donor gi chama aduga Sani cancer gi pangbirak kiba Sophia Kumam lisingane nahan budi langthok sakre simana khoi gi Diamond TV da pangbirak kibani Babita Kemalopa chani pangbirak kibani
तांग तरेट के मुतुम लांगलेन बी लुपा चनी पांगबिरखिबनी अदुगा कैंसर की चामा ओइबिउ थागु चामा माना इमा लेरिंग मचा लुपा चनी पिबिरकपनी अतोपा मेमा लुपा चनी अखा मेमचा लुपा चनी कैंसर नाबदुगी नेमना पिबिरकपनी मयांग लंबम मनिहल कक्सिंग लुपा चनी पिबिरकपनी इबेया मकाक्सिंग कैंसर की लुपा चनी पिबिरखिबनी चे सुनीता लुपा चनी पिबिरखिबनी मनितोमी युमनाम लुपा चनी पिबिरखिबनी केस बिमोलता सगोलमन लुपा लिसिंगनी पिबिरखिबनी सगिदमुक्तसु थागचरी सनाइबे वखा लुपा चनी पिबिरखिबनी मसगिदमुक्ता थागचरी ए हेमावती सिंगजमई लुपा चनी पिबिरखिबनी मसगिदमा थागचरी अदुगा लुपा चंगा शेक्सपियर की 93rd इंडियन एयर फोर्स डे थोरंगिदम लुपा चंगा पिबिरखिबनी मसगिदम शेक्सपियर थागचरी रोनी निंगोबम लुपा जामा कैंसर नाबदि पिबिरखिबनी आरकेला तसना पित्रादगी लुपा चनी पिबिरखिबनी चे तोंबी गाना पिथो अखोई चे तोंबी थागचरी तोंबी लोंगजम लुपा चनी पिबिरखिबनी अदुगा लाइस्रम हेमा अवाना ताबसिंगिदमक डायमंड टीवीना सिजनबद पिबिओ हाइदन लुपा लिसिंग हेमाना पिबिरखिबनी तोंगाना सिगिदमक थागचरी मैडम हेमा बसु अदुगा हेमा मोरांग थेम लुपा चनी कैंसर नाबदुगी पिबिरखिबनी थागचरी थाजा क्वासिफाई लुपा चामा पिबिरखि एनजी मेमचा लुपा चनी एनजी मेमचा नते एनजी सुमिला लुपा चनी है आपीगनी पाबद सोइबा यावद इबद कनु काना नोमाइथे ममता लुपा चामा कैंसर नाबे पिबिरकपनी मुतुम इताव मोसा वालिसिंगमा कैंसर नाबगी पिबिरकपनी मसगिदम थागचरी सरंग थेम तोंबा सुलुपा लिसिंगमा पिबिरखि संगीता सिंगजमई लुपा चामा पिबिरखि अदुगा पद्मश्री से कुंजरानी लुपा लिसिंग मंगा लाइना सेकेंड इन कमांड सीआरपीएफ की डब्ल्यू नंदिनी लुपा लिसिंग मंगा अदुगा अतै अतै पिरखिबसिंग यावरगसु अदुम हयेंग अदुम थाजनबिरो अदुम हिसाब हाइसदि तौदबा यादे सुदबा यादे इन पाबद सिथबा यावरसु अदुम हयेंग टेक तौबिरो हयेंगी थोरमदा अदुम लाक्तोकसगे ngasiगidi अखोई मफम अदुदा टेक कायदना अखोई योगजरुकिगे चलुकिगे अदुगा मतेंग नमजबा पांगजरुके वीडियो सु नमजरके मयामदसु उचरके अदुगा अखोई मेंबर सिंगसु मफम अदुदा हाइतारे अखोई गाड़ी गुम सिनबा नतबने मफम अदु अखोई चजनननबगीदमक्ता सेम साजरे मैम पुनमुक्सु टेक कायदना अखोई थेंगनामिनर सिंगसिगीदमक्तदि मतांग असित पुंगनि वारो लुसिनबा याबा लौजरी पुनमपु खुरुमजरी टेक केयर निंगोल अबिसिंगे कुम अमगे अमुक्तंग लाकपा निंगोल चाकौबगीदमक्ता अहोंग ममलदा लेजरे लेनिन सूट सुप्तदगी ममल लुपा लिसिंग अमगा चामा पॉलिस्टर सूट 2 प्लाई सूट मपान हक्पा सुप्नदगी ममन चात्रेट 2 प्लाई सूट मपान हक्तबा सुप्नदगी ममन चौंगागा यांखै 3 प्लाई दा लंग ओइना फंगबिगनी सिंगल ब्लैंकेट डबल ब्लैंकेट अकुपा मरोल खंगबिनिंग सिंगा पिजरिबा नंबर 7005192930 9615642752 नत्रगा 9366787743 दा कॉल तौबिरउ अखन्नना क्वालिटी लेना इरमदम असिदा साजबा मखल मखा कयागी सेटना इननबा फेसिंग सिजनबिदुना निपाल तांगदबा अमदे इरमदम असिगे समिटलोन फगतहनबदा अखोई पुन्ना थौदांग यामिनसी लेंगसिन बिरओ रानीसना हेलूम लमजाऊ मयालेकाई अहम मक्तदा मियाम प्रमबु खुरुमजरी ऑप्टिकल फाइबर मयामना खंबिरे कोई केबल नेटवर्क अदुगा इंटरनेट की हारी बसिगे कोई जॉइन तौननबा समननबा मयामना स्प्लाइसिंग मेचिन गाना हाइनबा अदुगा स्प्लाइसर हाइतरे सी अमगा अदुगा फिट 13 सांगबा कैराक अमगा ताहोबनी ताहोरिबनु मिसिना सेप्टेम्बर की तांग 13 खुतुस्ते नुमित हाइतर नुमिदावरा पुंग 3 तगिना पुंग 3 मखाई फावगी मनुंगदा ब्लैक मचुगी फिट 13 सांगबा कैराक अमगा अदुगा यूनिवे की स्प्लाइसर मेचिन मॉडल नंबर ना UW55H हाइतरे लमजाव मयाई लेकाई दिगिना वबगाई लमखाई कोई ऑयल पंप लेरिबा असिगी मरकता ताहोबनी अदुगा ताहोरिबा सिमियोइसिना कोई एलांबम प्रियोजिट एलाइस बोइनाउ LCO इम्पैक्ट टीवी अदुगा BSNL टेलीकॉम सर्विस की प्रोवाइडर ओइबा लेफमना हियांगलम वारखोंगदगी माकी मोबाइल नंबर ना 8575351330 अमना 9402256416 अदुगा कनागुम पुक्चेन साउब सिंगना हारिबा स्प्लाइसिंग मशीन से
lambi da tarambadagi haitare numidang wairam pung taruk tena pung taruk makhai gi marak sidani masi lambi da optical fiber sammoroga chalu halakpada gari maning da hapada ta hobani ado hari basi kana gumba misam amana season ba yaba ponati adugo machine ji khullaga su e hangto oga masi splicing samba sat ke ga nekta samba yaba nati haitare aduna mahak su ngasi ngauchanaraga leiri am nuai triji nausi madugi machine du ta hobudu di masaram tharam karim khangdre ba to ta hodori si hauji lamjau dagi na wabagai phawbasida pungkhai manungda ta hobani pukchen chawa kana amna khunbiragadi hari basi khoi gi Project Alliance boy now da na thrakoi diamond tibidur se pau pibira kanda magi machine ji yaragadi amuktang pukchen chawbasuna khulagadi pibiu aduga awa mansu adum soidana kachage UW55H haitare khoi gi ai photo su nakhande si uchage masimangni aduga masi hari basi khulaga kari tawduna season na basu yaro hai tawbudi khulaga kanaguma cable tawba mi amdi yon badi yagani adubu cable tawbiri bisinaw sing aduga LCO oibiri bisinasu adum aina second hand yon bala e hairaga di sigi model se manabri yengbiu kasu kanaroi mi magi awa badai tare yon tho kanda maduna mana phangge phangawda lupa kya phangduno lising khara phangdongai aduna minungsi sawraba lebak se lebir miya ponumona hari ba posi khunbi rakanda khunbi badagi awa mand lobiu natraga phulloraga pibam khangdadana pukchen sawrba kana umna leiba yarogadi Diamond TV wahong radio da pau pibiu natraga makhagi ainiste pijariba magi number sinisida soidana amutang pibiu miyoibagi minungsi yengbiduna tahoriba splicing machine ase bonau da Alliance project amutang sinabiu ngauksat naduna leiri nausigi machine do splicing machine do matangi pibiu haidana aikhoigi leijariba platform ase khuthangda miyam punumukta nolukchari khurumjari Yai Publications na anova writers kaujari short story poem memoirs novel na chingba thajin birak payagani maru oina nupi writers singda khudong chaba hena pijari English Manipuri any language da thajin birak payagani Publications house na changadaba machak sing amadi paisa puthok chagani loinana author sing reality pijagani akupa marol gidamak Facebook page Yai Publications amadi contact number asida pau phawbirak payagani 9774155350 amutang gahna 9774155350 Kaching Kongmang Idak Tha Kuje Kaching Garden Gina Kha Thangana Umda Leiba Laifam Pana Liklai Lotion amadi Kasing Kalaina Hanirak Subo Oina Yellow Sek Sedak Sanganaba Laklibat November bit alu mapan numaijing lubit asida laifam pana liklai lotion gi pama pakok anja asida lamdam asida hogalak liba seishak bi yellow seishak tu na pamjaba singna ishagit tele uthokpari pada lobi sedana ba asida category ani thona khaidok sagani sahi manga dagina tara manga phawda leiba nansi aduga tara dagina kunthra manga phawda leiba yoshi Karigumba hena akupa maro kamun na balay rabadi. Ikoy na pizariba telephone number asida call ko na kawiba. Shoy da na sarup yabiyo yel house sahi yokat pada adom su sarup yabiyo. Khanghanjaba Kaching District Tractor Owners Association Kaching na Laumi amadi praja singi mafamda lakliba laurok pantha asida nauna chatnaragadaba engine khoiba amadi lauyaiba amasung phauchingba singi mamal miyamna thamjari ahanbada law khoiba pung amada lupa lising ama oijagani ani subada lauyaiba sangam amada lupa lising ani changwa oijagani ahum subada phauchingba anakpada lupa lising ama amadi arapadana lupa lising ani oijagani mari subada sizing phau thangatpada lupa chamanga oijagani loinana mathakta bijariba nauna leblaba mamal asi tractor owners singna ngangna chatpinaba association gi maikaidagi khanghanjari karigumba niyam kaina chatharamba thoklabadi penalty oina lupa lising manga laujagani amadi makhadana thabak suba thingjingani atopa district singdagi changbirakpa singnasu niyam sing asi ngakna chatpigadabani khanghanjariba secretary Kaching District Tractor Owners Association Kaching Jumba Fitness Center Khongjom Bazar Langathel Road Jumba Fitness Center asida adom gi hakchang bu fana thamnabagitamak mafam asida hakchang sajel tawba lakpiyu loinana nauna hangdokchariba Jumba Fitness Center asi lakliba October gi tang 3 yaifaraba ningthogaba numit English sing ani kunga mga asidagi haujaragani
एडमिशन फीना लिसिंग अमा थागी फीना लुपा 400 ओइजगनी खुदोंग चाबा अमना एडमिशन फी अमदी था अमगी फीदा ऑफर पिजरगा लिसिंग अमगा चंगा ओइजगनी अकुपा मरोल गिदमक कॉल तौबियु 9366847648 अमुक्तंग हना 9366847648 लायंग जरी खोंग नाबा सिंगली नाउरी सोनथबा खुतांग चिकपा नाबा बीपी स्ट्रोक तौबदगी लोन सेंगना थोक्तबा पैरालाइसिस शुगर वांगबा डायबिटीज अरुंबा हंथहनबा उनसागी अनाबा थायराइड लेबा उरिंग माहिंग अमदी नुपीगी थागी खोंखप चांग नाइदबा फिंगौ चटपा इसागी अनाबा खंगदोकपा ngambga loinana थेरापी तौबगी खुदोंग चाबसु पिजरी लमलापना लायंगबा लाकपिनिंगबा इसेल नाउ सिंगिसु लेबगी खुदोंग चाबा पिजरी मफमना खोंगजोम बाजार की कम्युनिटी हॉल की हेक मायुक नबदा लेबा ब्लड सर्कुलेशन मसाजर थेरापी मतमना अयुकिना पुंग 3 तगी 13 फावबा नुंगथिलगिना पुंग 2 तगिना पुंग 3 फावबा कॉन्टैक्ट नंबर पिजरी 6009385423 अमुक्तंग हना 6009385423 लायंग जरी लेंगसिन बिरक्सी हेल्थ केयर फिजियोथेरेपी कक्सिंग सुमनांग लेकाय ऑपोजिट कक्सिंग पुलिस स्टेशन मफम मसिदा था अमगी थांगज खुदिंगदा अयुक की पुंग 9 दगिना नुंगथेल पुंग 12 फावबदा PMR की OPD हांगदुकचरी मफम मसिदा ख्वांग नाबा गक्समरी नाबा लेंगजुमरी नाबा खुउ नाबा BP स्ट्रोक तौरुबदगी फिजियोथेरेपी की ट्रीटमेंट तांग चिकपा गाउट नाबा सिंगली नाउरी सोंथबा अमदी सरू सयांग अनाबा सिंगिदमा लायंगजरी लोइनना था अमगी अहानबा थांगजदा मफम मसिदा फ्री OPD की खुदोंग साबा सुपिजरी मफम मसिदा खनरबा PMR की डॉक्टर लेंगबिरक्तुना लायंगबगी खुदोंग साबा पिजरी था अमगी अहानबा थांगजदी फ्री OPD की खुदोंग साबा सिसु लोबियो अकुपा मरोल के दमक कॉल तोबियो 8413062818 अमुकहना 8413062818 हेल्थ केयर फिजियोथेरेपी कक्सिंग सुमनांग लेकाय ऑपोजिट कक्सिंग पुलिस स्टेशन अखोइना हुजिक लेजरिबसी थौबाल अथोफमगी वेटरनरी ऑफिस की हेक ममांग नौना हांगतोक्सरिबा दुगा AS डेंटल क्लिनिक हारिबा AS डेंटल क्लिनिक असि थौबाल अथोफम बाजार मक्तदा हांगमनी अदखोइ मुख होंगतोक्सरगा आइबा तारे अखोइगी अथोफम गर्ल हाई स्कूल की हेक नाकल अदुगा इम्फाल लोम साइड तगी लाकपदना थौबाल डिसी दगी खतंग सथरागा राइट साइड त लेरे मफम मसिदा AS डेंटल क्लिनिक त करी करी फैसिलिटी फंगबगा दो मयाम पुनंग यमिनस AS डेंटल केयर अमदी एस्थेटिक सेंटर दुर्गा पूजा फेस्टिवल गलोइना ऑफर 20% पिजरी डेंटल की सरुक्ता रूट कैनल ट्रीटमेंट हाइबदी या तिनचाबा सेंबा अमदी या मेनबा क्राउन एंड ब्रिज या हापा स्कैनिंग हाइबदी या सिंगतोपा टिट वाइटनिंग हाइबदी या ngokthonba ब्रेसेस फाबा या सोबा फजदबा सेबीबा कॉस्मेटिक की ओइना आईलिड सर्जरी मिथुब हापा फिलर इंजेक्शन हाइबदी नातोन सिंबन खदांग सेंबा माई खुइबा पिसुम थाबा होल बॉडी वाइटनिंग हाइबसिंग असि AS डेंटल केयर अमदे एस्थेटिक सेंटर दा फंगबिगनी हेना अकुपा मरुंगिदबा 9963320154 नत्रगा 9233174730 हाइरिबा नंबर सिंग असिदा पाव फावबियु अखोइना हुजिक लेजरिबसी प्रॉपर्टी हब थौबाल अदुगा कक्सिंग लोमदगी लाकपदना न्यू इरादगी खतंग चखलगा SBI ATM लेबगी हेक नाकंदा लेबा अदुगा इम्फाल लोम साइड तगी लेबदना वाइकॉम मनी कॉलेज तगी खतंग सथरागा लेरे अखोइगी प्रॉपर्टी हब होलसेलर अमदी डिस्ट्रीब्यूटर